ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯆꯨꯝꯕ ꯆꯠꯄ ꯇꯣꯝꯊꯤꯟ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯈꯥꯁꯤꯝ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯍꯦꯔꯥꯃꯣꯟ ꯀꯧꯕ ꯐꯠꯇꯕ ꯃꯥꯏꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯐꯕ ꯃꯥꯏꯕ ꯁꯥꯗꯨꯅ ꯃꯄꯥꯟ ꯊꯣꯡꯗ ꯃꯤꯌꯥꯝꯗ ꯇꯧꯁꯤꯟꯅꯗꯨꯅ ꯍꯤꯡꯂꯝꯃꯤ꯫ ꯃꯥꯅ ꯇꯧꯅꯤꯡꯕ ꯇꯧꯗꯨꯅ ꯃꯥꯅ ꯂꯩꯔꯤꯕ ꯈꯨꯡꯒꯪꯒꯤ ꯃꯤꯌꯥꯝꯕꯨ ꯑꯣꯠꯄꯤꯔꯝꯃꯤ꯫ ꯃꯤꯌꯥꯝꯅ ꯃꯥꯕꯨ ꯌꯥꯔꯛꯇꯕ ꯃꯇꯝꯗ ꯂꯥꯏꯒꯤ ꯃꯤꯡ ꯄꯟꯗꯨꯅ ꯃꯈꯣꯏꯕꯨ ꯆꯩꯕꯤ꯫ ꯃꯥꯒꯤ ꯃꯇꯧ ꯂꯝꯆꯠꯇꯨꯅ ꯃꯤꯌꯥꯝꯅ ꯂꯥꯏꯁꯪꯗ ꯐꯥꯎꯕ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯅꯤꯡꯂꯝꯗꯦ꯫ ꯃꯤꯌꯥꯝꯅ ꯂꯥꯏꯁꯪꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯥꯛꯄ ꯑꯗꯨꯕꯨ ꯍꯦꯔꯥꯃꯣꯟꯅ ꯂꯥꯏꯒꯤ ꯄꯥꯎꯇꯥꯛꯅꯤ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯌꯥꯗꯕꯁꯤꯡꯗꯨ ꯊꯤꯅ ꯊꯤꯅ ꯆꯩꯕꯤꯔꯝꯃꯤ꯫ ꯑꯁꯦꯡꯕꯃꯛ ꯃꯥꯏꯕ ꯍꯦꯔꯥꯃꯣꯟꯁꯦ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕ ꯄꯥꯈꯪꯅꯤ꯫ ꯃꯥꯒꯤ ꯏꯃꯨꯡ ꯌꯦꯡꯂꯒ ꯊꯕꯛ ꯇꯧꯕ ꯃꯤꯑꯣꯏꯅꯤ꯫ ꯃꯍꯥꯛꯀꯤ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯋꯥꯕ ꯂꯩꯇ ꯂꯥꯏꯔ ꯐꯤꯕꯝꯗꯤ ꯈꯛ ꯈꯟꯕꯤꯔꯝꯗꯦ꯫ ꯃꯥꯅ ꯂꯥꯏꯒꯤ ꯁꯦꯜꯁꯤꯡ ꯐꯥꯎꯕ ꯈꯣꯝꯗꯨꯅ ꯂꯥꯏꯔꯕꯁꯤꯡꯕꯨ ꯑꯣꯠꯄꯤꯔꯝꯃꯤ꯫ ꯋꯥꯔꯕ ꯈꯨꯟꯒꯤ ꯃꯤꯌꯥꯝꯅ ꯍꯦꯔꯥꯃꯣꯟꯒꯤ ꯃꯊꯛꯇ ꯂꯥꯏꯒꯤ ꯑꯣꯏꯔꯕ ꯁꯥꯞ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯐꯪꯒꯅꯤ, ꯂꯥꯏꯅ ꯑꯆꯨꯝꯕꯗ ꯕꯤꯆꯥꯔ ꯇꯧꯕꯤꯅꯤ ꯈꯟꯗꯨꯅ ꯂꯩꯅꯈꯤ꯫ ꯃꯤꯌꯥꯝꯅ ꯑꯃꯒ ꯑꯃꯒ ꯍꯪꯅꯕ ꯍꯧꯔꯦ꯫ ꯑꯁꯨꯛ ꯐꯠꯇ꯭ꯔꯕ ꯃꯤꯁꯤꯅ ꯃꯥꯏꯕ ꯑꯣꯏꯕꯁꯤ ꯀꯔꯝꯕ ꯂꯥꯏꯅꯣ ꯑꯩꯈꯣꯏꯅ ꯅꯤꯡꯂꯤꯕ ꯑꯁꯤꯕꯨ? ꯑꯁꯦꯡꯕ ꯑꯩꯈꯣꯏꯅ ꯅꯤꯡꯂꯤꯕ ꯂꯥꯏꯁꯦ ꯐꯠꯇꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯃꯥꯏꯕ ꯑꯣꯏꯍꯟꯕꯁꯦ ꯑꯩꯈꯣꯏꯗ ꯂꯥꯛꯅꯒꯦ ꯇꯧꯕ ꯖꯥꯠꯂꯥ? ꯌꯦꯡꯉꯨ, ꯃꯥꯅ ꯇꯥꯛꯄꯤꯕ ꯇꯝꯕꯤꯕ ꯃꯇꯝꯗ ꯂꯥꯏꯒꯤ ꯁꯦꯜꯈꯥꯏ ꯄꯤꯗꯕ꯫ ꯌꯦꯡꯉꯨ, ꯃꯥꯅ ꯇꯥꯛꯄꯤꯕ ꯇꯝꯕꯤꯕ ꯃꯇꯝꯗ ꯂꯥꯏꯒꯤ ꯁꯦꯜꯈꯥꯏ ꯄꯤꯗꯕ꯫ ꯃꯥꯕꯨ ꯌꯥꯗꯕ ꯃꯤꯌꯥꯝ ꯑꯗꯨꯕꯨꯅ ꯊꯤꯅ ꯊꯤꯅ ꯆꯩꯕꯤꯔꯤ꯫ ꯑꯗꯨꯒ ꯃꯤꯌꯥꯝꯒꯤ ꯃꯥꯡꯗ ꯃꯔꯥꯜ ꯂꯩꯇꯕ ꯃꯤꯌꯥꯝꯕꯨ ꯃꯤꯍꯥꯠꯄꯒꯤ ꯃꯇꯧꯒꯨꯝꯅ ꯃꯤꯌꯥꯝ ꯇꯥꯅꯕ ꯃꯈꯣꯏꯒꯤ ꯃꯤꯡꯗ ꯀꯧꯕꯁꯦ ꯀꯔꯤ ꯃꯇꯧꯅꯣ? ꯑꯩꯈꯣꯏꯅ ꯅꯤꯡꯂꯤꯕ ꯂꯥꯏꯁꯦ ꯃꯥꯏꯕꯅ ꯁꯥꯕ ꯃꯥꯒꯤ ꯂꯥꯏ ꯑꯣꯏꯔꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯅ ꯑꯩꯈꯣই ꯆꯦꯛꯁꯤꯟꯁꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯈꯨꯟꯗ ꯂꯩꯁꯥꯕꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯂꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛ ꯕꯨꯠꯀ ꯊꯦꯡꯅꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯋꯥꯈꯜ ꯇꯥꯗꯅ ꯅꯥꯗꯨꯅ ꯂꯩꯈꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯤꯡꯅ ꯃꯤꯅꯥ ꯀꯧꯏ꯫ ꯃꯍꯥꯛꯀꯤ ꯏꯃꯨꯡꯒꯤ ꯃꯔꯤ ꯃꯇꯥꯁꯤꯡꯅ ꯍꯦꯔꯥꯃꯣꯟ ꯃꯥꯏꯕꯗꯨ ꯀꯧꯗꯨꯅ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯑꯅꯥꯕꯗꯨ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯪꯈꯤ꯫ ꯏꯕꯨꯡ ꯃꯥꯏꯕ ꯍꯦꯔꯥꯃꯣꯟ, ꯏꯆꯥꯅꯨꯄꯤꯁꯦ ꯃꯍꯩ ꯇꯝꯕ ꯆꯠꯄꯗ ꯂꯝꯕꯤꯗ ꯕꯨꯠꯀ ꯊꯦꯡꯅꯗꯨꯅ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯈꯤꯕꯅꯤ꯫ ꯑꯣꯖꯥ ꯃꯥꯏꯕꯅ ꯂꯥꯛꯄꯤꯗꯨꯅ ꯏꯆꯥꯅꯨꯄꯤꯁꯦ ꯀꯔꯤ ꯇꯧꯔꯒ ꯐꯒꯅꯤ ꯑꯃꯨꯛꯇ ꯂꯥꯌꯦꯡꯕꯤꯌꯨ꯫ ꯃꯥꯏꯕꯗꯨꯅ ꯅꯣꯡꯃ ꯅꯨꯄꯤꯗꯨꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯑꯅꯥꯕꯗꯨ ꯍꯪꯈꯤ꯫ ꯂꯩꯁꯥꯕꯤ ꯅꯨꯄꯤ ꯃꯆꯥꯗꯨ ꯃꯁꯛ ꯃꯇꯧ ꯐꯖꯩ꯫ ꯃꯥꯏꯕ ꯍꯦꯔꯥꯃꯣꯟꯅ ꯎꯕꯗ ꯃꯥꯒꯤ ꯊꯃꯣꯏꯗ ꯈꯜꯂꯝꯃꯤ, ꯃꯥꯏꯕ ꯍꯦꯔꯥꯃꯣꯟ ꯑꯩꯁꯤ ꯄꯥꯈꯪꯅꯤ, ꯑꯗꯨꯅ ꯅꯨꯄꯤꯁꯤ ꯍꯦꯔꯥꯃꯣꯟꯒꯤ ꯊꯃꯣꯏꯒꯤ ꯂꯥꯏꯅꯥ ꯅꯥꯍꯟꯕ ꯌꯥꯗꯦ꯫ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥ ꯃꯄꯥꯅ ꯁꯨꯃꯥꯡꯗ ꯅꯨꯄꯤ ꯃꯆꯥꯗꯨ ꯐꯖꯅ ꯐꯝꯍꯟꯗꯨꯅ ꯃꯥꯏꯕꯗ ꯃꯆꯥꯅꯨꯄꯤꯒꯤ ꯑꯅꯥꯕꯗꯨ ꯂꯥꯏꯌꯦꯡꯅꯕ ꯇꯧꯔꯗꯨꯅ ꯂꯥꯏꯗ ꯀꯠꯅꯅꯕ ꯍꯩꯔꯥ ꯂꯩꯅꯆꯤꯡꯕ ꯑꯃꯁꯨꯡ ꯁꯦꯜ ꯄꯨꯊꯣꯛꯂꯗꯨꯅ ꯃꯥꯏꯕꯒꯤ ꯃꯥꯡꯗ ꯊꯝꯈꯤ꯫ ꯃꯥꯏꯕꯗꯨꯅ ꯅꯨꯄꯤꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯨꯄꯤ ꯃꯆꯥꯁꯤ ꯅꯥꯈꯤꯕ ꯅꯨꯃꯤꯠ ꯀꯌꯥꯅꯤꯃꯨꯛ ꯐꯥꯔꯦ? ꯑꯣꯖꯥ ꯃꯥꯏꯕ, ꯅꯨꯃꯤꯠ 6ꯅꯤꯗꯤ ꯐꯥꯔꯦ꯫ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕ ꯇꯧꯔꯦ, ꯑꯗꯨꯕꯨ ꯐꯕ ꯂꯩꯇꯦ꯫ ꯑꯗꯨꯅ ꯅꯪꯕꯨ ꯀꯧꯔꯤꯕꯅꯤ꯫ ꯃꯥꯏꯕ ꯍꯦꯔꯥꯃꯣꯟꯅ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ, ꯅꯪꯅ ꯀꯃꯥꯏꯅ ꯅꯥꯈꯤꯕ ꯑꯃꯨꯛꯇ ꯃꯥꯏꯕ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ꯫ ꯑꯣꯖꯥ ꯃꯥꯏꯕ, ꯑꯩꯅ ꯃꯍꯩ ꯇꯝꯕ ꯆꯠꯄꯗ ꯂꯝꯕꯤꯗ ꯑꯉꯥꯡ ꯀꯞꯄ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯈꯤ꯫ ꯑꯩꯅ ꯂꯦꯞꯇꯨꯅ ꯌꯦꯡꯕꯗ ꯀꯔꯤꯁꯨ ꯎꯈꯤꯗꯦ꯫ ꯑꯩꯅ ꯂꯦꯞꯇꯨꯅ ꯌꯦꯡꯂꯕꯗ ꯀꯔꯤꯁꯨ ꯎꯈꯤꯗꯕꯗꯨꯗ ꯑꯃꯨꯛ ꯆꯠꯄ ꯍꯧꯕꯗ ꯑꯃꯨꯛꯁꯨ ꯀꯞꯄ ꯇꯥꯈꯤ꯫ ꯃꯗꯨꯗ ꯈꯣꯟꯖꯦꯜ ꯑꯃꯅ, ꯍꯩ ꯏꯕꯦꯝꯃ, ꯅꯪꯗꯤ ꯑꯩꯒꯤ ꯏꯆꯥꯅꯤ꯫ ꯑꯩꯅ ꯅꯪꯕꯨ ꯃꯇꯝ ꯀꯌꯥ ꯀꯨꯏꯅ ꯉꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯎꯔꯦꯗꯣ꯫ ꯁꯛꯎꯗꯕ ꯂꯥꯏꯔ ꯚꯨꯠꯂ ꯈꯪꯗꯕ ꯈꯣꯟꯖꯦꯜꯗꯨꯅ ꯏꯁꯥꯗ ꯆꯪꯂꯛꯄꯒꯨꯝ ꯐꯥꯎꯈꯤ꯫ ꯃꯗꯨꯗ ꯑꯩ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯇꯨꯈꯤꯔꯝꯃꯤ꯫ ꯑꯩꯅ ꯋꯥꯈꯜ ꯇꯥꯗꯨꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗꯗꯤ ꯏꯃꯥ ꯏꯄꯥꯅ ꯑꯩꯕꯨ ꯐꯛ ꯑꯃꯗ ꯇꯨꯝꯍꯜꯂꯝꯕ ꯊꯦꯡꯅꯔꯛꯈꯤ꯫ ꯏꯃꯥ ꯏꯄꯥꯗ ꯊꯣꯛꯂꯤꯕ ꯈꯨꯗꯤꯡꯃꯛ ꯇꯝꯈꯤ꯫ ꯃꯈꯣꯏꯅ ꯃꯥꯏꯕꯗ ꯌꯦꯡꯁꯤ ꯍꯥꯏꯈꯤ꯫ ꯑꯗꯣ ꯑꯣꯖꯥ ꯃꯥꯏꯕ, ꯑꯩꯁꯦ ꯃꯔꯛ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯇꯨꯝꯕ ꯃꯇꯝꯗ ꯑꯩꯒꯤ ꯃꯪꯗ ꯈꯣꯟꯖꯦꯜ ꯑꯃꯅ ꯇꯠꯇꯅ ꯉꯥꯡꯕꯤꯈꯤ꯫ ꯀꯔꯤ ꯍꯥꯏꯔꯛꯀꯦ ꯅꯪꯒꯤ ꯃꯪꯗ ꯈꯣꯟꯖꯦꯜꯗꯨꯅ? ꯈꯣꯟꯖꯦꯜꯗꯨ ꯅꯨꯄꯥꯒꯤ ꯅꯠꯇ꯭ꯔꯒ ꯅꯨꯄꯤꯒꯤꯔꯥ? ꯃꯁꯛꯇꯤ ꯎꯕ꯭ꯔꯥ ꯉꯥꯡꯂꯤꯕꯗꯣ? ꯈꯣꯟꯖꯦꯜꯗꯨ ꯅꯨꯄꯥꯒꯤꯅꯤ꯫ ꯃꯥꯅ ꯑꯩꯉꯣꯟꯗ ꯇꯠꯇꯅ ꯍꯥꯏ, ꯅꯪꯁꯦ
ꯑꯗꯨꯒ ꯅꯨꯄꯥꯗꯣ ꯃꯁꯛꯇꯤ ꯎꯈꯤ ꯏꯕꯦꯝꯃ ꯀꯤꯒꯅꯨ ꯅꯪꯒꯤ ꯃꯪꯗ ꯇꯣꯏꯅ ꯉꯥꯡꯂꯤꯕ ꯅꯨꯄꯥꯗꯨ ꯂꯥꯏꯅꯤ ꯏꯕꯦꯝꯃ ꯅꯪꯗꯤ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯤꯕ ꯑꯁꯦꯡꯕꯃꯛ ꯅꯪꯁꯤ ꯂꯥꯏꯒꯤ ꯀꯔꯤꯁꯨ ꯋꯥꯒꯅꯨ ꯑꯩꯅ ꯂꯣꯏꯅ ꯐꯅꯕ ꯁꯤꯟꯕꯤꯒꯅꯤ ꯃꯥꯏꯕ ꯍꯦꯔꯥꯃꯣꯟꯅ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥ ꯃꯄꯥꯗ ꯍꯥꯏꯔꯛꯏ ꯃꯥꯃ ꯅꯈꯣꯏ ꯀꯔꯤꯁꯨ ꯀꯤꯒꯅꯨ ꯅꯨꯄꯤꯁꯤ ꯂꯥꯏꯅꯥ ꯑꯃꯅ ꯅꯥꯕꯁꯨ ꯅꯠꯇꯦ ꯅꯨꯄꯤꯗꯨꯒꯤ ꯃꯄꯥꯅ ꯈꯨꯝꯂꯛꯈꯤ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯨꯗꯤ ꯀꯔꯤ ꯑꯣꯏꯔꯕꯅꯣ ꯃꯥꯃ ꯃꯥꯒꯤꯁꯦ ꯂꯥꯏ ꯊꯦꯡꯅꯕꯅꯤ ꯃꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯃꯪꯗ ꯇꯣꯏꯅ ꯈꯣꯟꯖꯦꯜ ꯑꯃꯅ ꯉꯥꯡꯗꯨꯅ ꯂꯩ ꯃꯁꯤ ꯂꯥꯏ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯗꯨꯅ ꯀꯤꯔꯗꯨꯅ ꯑꯣꯖꯥ ꯃꯥꯏꯕ ꯂꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤ ꯃꯥꯡꯍꯟꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕ ꯖꯥꯠꯂꯥ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯃꯥꯡꯍꯟꯒꯦ ꯍꯥꯏꯔꯤꯕ ꯖꯥꯠꯂꯥ ꯏꯅꯦ ꯅꯠꯇꯦ ꯂꯥꯏꯅ ꯃꯥꯡꯍꯟꯒꯦ ꯍꯥꯏꯕ ꯅꯠꯇꯦ ꯂꯥꯏꯅ ꯅꯆꯥꯅꯨꯄꯤꯁꯦ ꯃꯥꯒꯤ ꯁꯦꯕꯥ ꯇꯧꯍꯟꯒꯦ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯅ ꯀꯔꯤꯁꯨ ꯅꯨꯡꯁꯥ ꯊꯤꯕꯤꯔꯨꯅꯨ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯑꯩꯅ ꯂꯣꯏꯅ ꯁꯤꯟꯒꯅꯤ ꯃꯥꯏꯕ ꯍꯦꯔꯥꯃꯣꯟ ꯅꯨꯄꯤꯗꯨꯗ ꯂꯥꯏꯒꯤ ꯄꯥꯎꯇꯥꯛ ꯌꯥꯎꯔꯤꯕ ꯂꯥꯏꯔꯤꯛ ꯃꯆꯦꯠ ꯑꯃ ꯄꯤꯈꯤ ꯃꯃꯥ ꯃꯄꯥꯗ ꯃꯆꯥꯅꯨꯄꯤꯕꯨ ꯑꯊꯦꯡꯕ ꯐꯥꯎꯕ ꯐꯖꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯕ ꯍꯥꯏꯖꯈꯤ ꯃꯥꯏꯕ ꯍꯦꯔꯥꯃꯣꯟꯁꯨ ꯆꯠꯈꯤ ꯅꯨꯃꯤꯠꯇꯨ ꯅꯣꯡ ꯀꯟꯅ ꯆꯨꯈꯤ ꯃꯥꯏꯕ ꯍꯦꯔꯥꯃꯣꯟꯅ ꯅꯣꯡ ꯃꯔꯛꯇ ꯌꯨꯝ ꯇꯝꯅ ꯆꯦꯜꯂꯛꯈꯤꯕꯗꯨꯗ ꯈꯨꯟꯒꯤ ꯄꯥꯈꯪꯁꯤꯡꯅ ꯎꯗꯨꯅ ꯍꯥꯏꯅꯔꯛꯏ ꯑꯦ ꯑꯥꯗ ꯅꯣꯡ ꯃꯔꯛꯇ ꯆꯦꯜꯂꯛꯏꯁꯤ ꯃꯥꯏꯕ ꯍꯦꯔꯥꯃꯣꯟ ꯄꯥꯈꯪ ꯑꯔꯤꯕꯗꯨ ꯅꯠꯇ꯭ꯔꯣ ꯃꯁꯦ ꯌꯨꯝ ꯄꯥꯟꯒꯦꯗꯤ ꯍꯥꯏꯗꯗꯅ ꯂꯩꯁꯥꯕꯤ ꯂꯩꯕ ꯌꯨꯝꯁꯤꯡꯗ ꯀꯣꯏꯗꯨꯅ ꯂꯩꯁꯥꯕꯤꯁꯤꯡꯕꯨ ꯅꯝꯖꯥ ꯅꯝꯊꯦꯛ ꯇꯧꯗꯨꯅ ꯃꯈꯨꯠꯅ ꯇꯥꯞ 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 ꯄꯥꯏꯕꯗꯨ ꯎꯔꯒꯅꯦ ꯁꯥꯎꯅꯤꯡꯕꯁꯤꯗꯤ ꯈꯨꯠꯀꯁꯦ ꯑꯁ ꯂꯣꯏꯕꯅꯤ ꯃꯔꯩ ꯃꯔꯩ ꯆꯠꯄꯅꯤ ꯍꯧꯖꯤꯛ ꯃꯥꯅ ꯂꯥꯛꯄꯁꯦ ꯂꯩꯁꯥꯕꯤ ꯃꯤꯅꯥ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯒꯤ ꯅꯠꯇ꯭ꯔꯣ ꯃꯁꯤ ꯃꯥꯏꯕꯁꯦ ꯅꯣꯡꯃꯗꯤ ꯄꯥꯈꯪ ꯑꯩꯈꯣꯏꯒꯤ ꯈꯨꯠ ꯁꯣꯏꯗꯅ ꯆꯥꯒꯅꯤ ꯃꯥꯅ ꯃꯥꯏꯕ ꯁꯥꯔꯒ ꯑꯎꯕ ꯅꯨꯄꯤ ꯈꯨꯗꯤꯡ ꯂꯥꯏꯒꯤ ꯃꯤꯡ ꯄꯟꯗꯨꯅ ꯀꯣꯏꯕ ꯈꯨꯟꯒꯤ ꯄꯥꯈꯪꯁꯤꯡꯅꯁꯨ ꯃꯥꯕꯨ ꯌꯥꯔꯝꯗꯦ ꯃꯥꯏꯕ ꯁꯥꯕꯅꯤ ꯃꯥꯅ ꯇꯧꯔꯤꯕꯁꯤꯡꯁꯤ ꯑꯃꯠꯇ ꯃꯋꯥ ꯂꯧꯕꯤꯔꯝꯗꯦ ꯃꯈꯣꯏꯅ ꯍꯥꯏ ꯄꯥꯈꯪꯅ ꯃꯥꯏꯕ ꯑꯣꯏꯕꯁꯤꯕꯨ ꯀꯌꯥ ꯃꯊꯣꯡ ꯆꯥꯗꯣꯏꯅꯣ ꯑꯍꯜꯁꯤꯡꯒꯤ ꯋꯥꯁꯨ ꯇꯥꯗꯦ ꯃꯥꯅ ꯍꯥꯏꯕꯁꯤꯡ ꯈꯛꯇꯗ ꯇꯧꯒꯦ ꯈꯟꯕ ꯑꯍꯜꯒꯤ ꯊꯤꯅ ꯆꯐꯨ ꯃꯦꯜꯂꯤ ꯍꯥꯏꯕꯁꯤ ꯈꯪꯗ꯭ꯔꯤ ꯃꯥꯜꯂꯤꯅꯦ ꯃꯥꯅ ꯂꯥꯏꯁꯣꯟ ꯇꯧꯔꯒꯗꯤ ꯂꯥꯏꯁꯪꯗ ꯁꯨꯡꯆꯠ ꯍꯦꯛ ꯆꯠꯅꯤꯡꯗꯦ ꯂꯥꯏꯁꯪꯗ ꯆꯠꯇꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯍꯨꯔꯥꯟꯕ ꯆꯠꯄꯅ ꯐꯅꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯃꯥꯏꯕ ꯍꯦꯔꯥꯃꯣꯟ ꯃꯤꯅꯥ ꯈꯣꯏꯒꯤ ꯌꯨꯝꯗ ꯆꯠꯂꯝꯃꯤ ꯃꯇꯝꯗꯨꯗ ꯌꯨꯝꯗ ꯃꯤꯅꯥ ꯈꯛꯇꯃꯛ ꯂꯩꯔꯝꯃꯤ ꯃꯤꯅꯥꯅ ꯃꯥꯏꯕ ꯂꯥꯛꯄꯗꯨꯗ ꯆꯥ ꯁꯦꯝꯕꯤꯔꯝꯃꯤ ꯃꯤꯅꯥ ꯆꯥꯗꯣ ꯃꯥꯏꯕꯗ ꯄꯤꯔꯗꯨꯅ ꯍꯥꯏꯔꯛꯏ ꯑꯣꯖꯥ ꯃꯥꯏꯕ ꯁꯦ ꯅꯨꯃꯤꯠ ꯈꯔꯁꯦ ꯀꯗꯥꯏ ꯆꯠꯂꯨꯕꯅꯣ ꯌꯨꯝꯗ ꯀꯣꯏꯔꯛꯀꯅꯤ ꯍꯥꯏꯔꯝꯂꯒ ꯂꯥꯛꯇꯦ ꯑꯁ ꯃꯥꯏꯕꯒꯤ ꯊꯕꯛꯁꯦ ꯌꯥꯝ ꯆꯤꯟꯈ꯭ꯔꯕꯖꯥꯠꯅꯤ ꯑꯍꯤꯡꯗ ꯐꯥꯎꯕ ꯄꯣꯊꯥꯐꯝꯒ ꯈꯪꯗꯦ ꯑꯗꯣ ꯆꯥꯁꯤꯗꯤ ꯌꯥꯝ ꯍꯥꯎꯔꯦ ꯂꯩꯁꯥꯕꯤꯅ ꯂꯣꯟꯕꯅꯤꯅ ꯍꯥꯎꯔꯦ ꯉꯁꯤ ꯈꯛꯇꯗ ꯂꯩꯁꯥꯕꯤꯅ ꯆꯥ ꯂꯣꯟꯕ ꯊꯛꯄꯁꯤꯗꯤ ꯍꯛꯆꯥꯡꯒꯁꯤ ꯀꯩꯅꯣꯝ ꯇꯧꯏꯍꯦ ꯃꯥꯏꯕ ꯍꯦꯔꯥꯃꯣꯟꯅ ꯃꯤꯅꯥꯕꯨ ꯐꯝꯍꯟꯗꯨꯅ ꯃꯈꯨꯠ ꯄꯥꯏꯕꯤꯗꯨꯅ ꯍꯥꯏꯔꯛꯏ ꯃꯤꯅꯥ ꯅꯪꯁꯤ ꯑꯩꯒꯤꯅꯤ ꯅꯪꯅ ꯃꯪꯗ ꯇꯥꯈꯤꯕ ꯈꯣꯟꯖꯦꯜꯗꯣ ꯂꯥꯏ ꯅꯠꯇꯦ ꯑꯩꯒꯤ ꯈꯣꯟꯖꯦꯜꯅꯤ ꯑꯩꯅ ꯅꯪꯕꯨ ꯃꯇꯝ ꯀꯌꯥ ꯅꯪꯅ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯕ ꯉꯥꯏꯔꯛꯈꯤꯕ ꯍꯧꯖꯤꯛꯇꯤ ꯃꯇꯝꯗꯨ ꯌꯧꯔꯛꯂꯦ ꯑꯦ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯅꯍꯥꯟꯗꯤ ꯂꯥꯏꯅꯤ ꯍꯥꯏ ꯍꯧꯖꯤꯛꯅ ꯑꯩꯅꯤ ꯍꯥꯏ ꯅꯪꯕꯨ ꯑꯣꯏꯗꯕ ꯁꯦꯡꯗꯕ ꯃꯥꯏꯕ꯭ꯔꯣ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯏꯃꯥ ꯏꯄꯥꯗ ꯑꯣꯏꯗꯕ ꯉꯥꯡꯗꯨꯅ ꯑꯩꯁꯦ ꯂꯩꯈꯥ ꯇꯥꯍꯟꯒꯦ ꯍꯥꯏꯔꯤꯔꯣ ꯅꯠꯇꯦ ꯑꯩꯅ ꯅꯪꯕꯨ ꯂꯩꯈꯥ ꯇꯥꯍꯟꯒꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯅ ꯅꯪꯕꯨ ꯃꯥꯏꯕ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯗꯨꯅ ꯂꯥꯏꯒꯤ ꯁꯦꯕꯥ ꯇꯧꯁꯦ ꯍꯥꯏꯕꯅꯤ ꯃꯁꯤꯕꯨ ꯐꯠꯇꯕ ꯊꯕꯛꯂꯣ ꯈꯜꯂꯨ ꯅꯪꯁꯨ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯁꯨ ꯄꯥꯈꯪꯅꯤ ꯅꯪꯁꯨ ꯂꯩꯁꯥꯕꯤꯅꯤ ꯃꯁꯤ ꯃꯤꯅ ꯇꯥꯕꯗ ꯅꯪꯕꯨ ꯅꯣꯛꯅꯕꯤꯒꯅꯤ ꯃꯤꯅꯥ ꯅꯪꯕꯨ ꯑꯁꯦꯡꯕ ꯂꯥꯏꯒꯤ ꯁꯦꯕꯥ ꯇꯧꯕ ꯂꯥꯏꯒꯤ ꯃꯅꯥꯏꯅꯤ ꯍꯥꯏꯅꯔꯤꯕꯅꯤ ꯈꯨꯟꯒꯤ ꯃꯤꯌꯥꯝꯅ ꯇꯥꯔꯕꯗꯤ ꯅꯪꯕꯨ ꯁꯣꯏꯗꯅ ꯍꯥꯠꯄꯤꯈꯤꯅꯤ ꯃꯁꯤ ꯃꯤꯅ ꯇꯥꯕꯗ ꯅꯪꯕꯨ ꯅꯣꯛꯅꯕꯤꯒꯅꯤ ꯃꯥꯏꯕ ꯃꯤꯅ ꯅꯪꯕꯨ ꯑꯁꯦꯡꯕ ꯂꯥꯏꯒꯤ ꯁꯦꯕꯥ ꯇꯧꯕ ꯂꯥꯏꯒꯤ ꯃꯅꯥꯏꯅꯤ ꯍꯥꯏꯅꯔꯤꯕꯅꯤ ꯈꯨꯟꯒꯤ ꯃꯤꯌꯥꯝꯅ ꯇꯥꯔꯕꯗꯤ ꯅꯪꯕꯨ ꯁꯣꯏꯗꯅ ꯍꯥꯠꯄꯤꯈꯤꯅꯤ ꯍꯦꯔꯥ ꯃꯥꯏꯕ ꯍꯦꯔꯥꯃꯣꯟꯅꯩꯁꯤ ꯀꯔꯤ ꯑꯣꯏꯅ ꯎꯕꯅꯣ ꯈꯨꯟꯒꯤ ꯃꯤꯁꯤꯡꯁꯦ ꯑꯩꯒꯤ ꯏꯈꯥꯗ ꯂꯣꯏꯅ ꯂꯩꯕꯅꯤ ꯃꯈꯣꯏꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯃꯁꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯑꯩ ꯃꯁꯤ ꯌꯥꯕ ꯉꯝꯂꯣꯏ ꯅꯪ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯃꯁꯦ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯅ ꯇꯥꯔꯕꯗꯤ ꯅꯪꯕꯨ ꯑꯋꯥꯐꯝꯗ ꯁꯣꯏꯗꯅ ꯇꯥꯔꯒꯅꯤ ꯃꯥꯏꯕ ꯍꯦꯔꯥꯃꯣꯟꯅ ꯃꯤꯅꯥꯗ ꯍꯥꯏꯖꯔꯛꯏ ꯃꯤꯅꯥ ꯑꯩꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯁꯤ ꯅꯪ ꯑꯝꯇ ꯈꯪꯕꯤꯌꯨ ꯃꯤꯅꯥꯒꯤ ꯃꯃꯥ ꯃꯄꯥꯗꯨ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗ ꯃꯥꯏꯕ ꯍꯦꯔꯥꯃꯣꯟ ꯃꯌꯨꯝꯗ ꯍꯟꯈꯤ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡꯗ ꯃꯤꯅꯥ ꯇꯨꯝꯕ ꯉꯝꯂꯝꯗꯦ
Hiramona aibu asengbamaki nungsiba zatla nungsiraba ima ipana yabigadra ahingdudo khanduna leirami. Mathangi ayukta mina angang ama Hiramongi manakta thaduna mayumda mama mapan leitaba matamda nungthilda lakpinaba tamki. Mi chikpa tanja aduda maiba Hiramon mina khoigi mayumda nungthil matamda chatki. Maabu thengnariba pakhangsinnasu oza maiba karaida chattuino hanglami. Mana kadaidasu chatloi yumda sum leiba hainadabagi ngahak koiba tholakpanida haina khumki. Adubu pakhang kharanadi khangladuna hairai. Aikhoi maiba Hiramonsu pakhangnida leisabi phajaba yengba lakpa malida. Masi tabada Hiramon tumina lei nokpa saduna magi thamoidadi maigumna chakpa oikhi. Adubu karisu khumdana chatkirami mana sauna. Mina khoigi yumda lakhi. Minana maibana saubada ubada hanglei. Karino aina kaurapaduda sawiribra. Madugi nate. Aina lakpada lambida pakhang kharana aibu karimnabaduda sawan. Khongi pakhang singse matau masakti khangde. Namitu paphamduna warim ngangani. Mamlam daiduna thaknaba yu thigani. Aidi makhoise yamna tuguchai. Moiga manaruno nangi tofum thokpadum adum tawo. Ado aina nangbu kaurakpagi maramse khangbro. Khangde. Nangna kaubududa lakpane. Ado kari haiduno. Andudi kisunateda. Nangse mahaibu oibagi adum kaubagi wani. Nangna aibu nuksi hai. Ado aidi yamna thazadebo. Achumba asingba oirabadi kamai tawdoiba. Mahaibana anaba nupi ama layenglaga luhongkhre haibasisu miyamna tabada khare ikainingaidi oibane. Mahaiba Hiramona nofe tawduna kaino mahaibadi yumpanba nupi koiba lawbu yade kanana thingbagene. Aina nangbu luhongduna longnaba upai thige. Kari upaino nangna tawdoise yam laibane. Nangna anaba saro adu oiragadi ai nangi nanakta namit khuding laanidana. Mi leitaba matamda leisa pakhang oibagi nungsi wari tawba. Khallaga jaja tholi. Nangi se kharadi lugadawri. Maiba Hiramona loina phanaba aina tawragi. Aina nangbu soidana luhongbigani. Madabu haiduna minada wasakhirami. Hiramona toina mina khoigi mayumda laktuna minaga wari adum tawduna minagi mama mapa leiba kanda laigi maramda aduga makhoina chathokiba kandana nungsi nungmalgi wari oina onthoklami. Minasu mama mapa leiringaidadi anaba saduna lei. Masina maram oiraga magi mama mapana maiba Hiramonbu machabu matam khudingda senabinaba haizaki. Hiramonasu yadaba sakhi adubu magi thamoidadi haraubana loire. Minagi yumanakta pakhang ama leirami mana minabu pami adubu minanadi pambiramde. Hairiba nupa asigi ming Tomthin kawi. Tomthin na handak maiba Hiramona toina mina khoigi yumda lakpasi karino amadi leire haibasi khangle. Minaga aronba mari soidana leinaramgani haiduna makhoibu lotna yenglami. Mana matumta hai. Maiba pakhangna leisabigi leina yengbase khadi singne. Maiba sina leisabisi pamba thoklabadi laina litrabasu lei haiduna hikta haijinbasu yabane. Aduna ai masi khangdaba yade huranba phagi. Nongma yaifaraba numit amada Tomthinna lambida isai saktuna laklami. Maiba Hiramonsu mina khoigi yumda laklami. Tomthinna isaidu lau duna saktuna chatpada tabada Hiramona Tomthinda sauna hairi. Ibungo isaidu khara tapna sakpa yadabro. Leikai tanaba sakliro. Laigi isai sa'u hairadi hairam loine. Semjin sajinba isai saktuna leisabina ngawgadaba natene. Ho maiba Hiramon nangdi maiba saraga nupi koiba natro. Nupadi thokte amaiba sajilaga nupi koiba. Maibagi mingtholdu yawdradi nangdi hanubi phawna pamiroine. Haujiksu nupi lumba chatke hairiro. Chalo. Haudona mapu leiringaidadi mapu ningba saba. Mapu chathokhragana but sabudune nangise. Nangsu pakhangni na. Ai yam hairaroi. Maiba Hiramon nupa thoktabo. Aibu nupi lumba. Anaba yengba chatke tawrini negise. Noigumba masak matau khangdaba huigumna koicha chatpa nupa natine. Chalo ai mirem nanga matam manganba pamde.
ꯑꯩ ꯁꯤ ꯌꯨꯝ ꯄꯥꯜꯂꯝꯂꯗꯤ ꯑꯩꯒꯤ ꯏꯆꯥꯁꯤꯡꯒ ꯂꯦꯡꯒꯥ ꯑꯣꯏꯅꯤ ꯅꯪꯗꯤ ꯌꯥꯔꯦ ꯌꯥꯔꯦ ꯑꯃꯥꯏꯕ ꯅꯨꯄꯥ ꯊꯣꯛꯇꯕ ꯅꯪꯅ ꯍꯧꯖꯤꯛ ꯃꯥꯏꯕ ꯁꯥꯗꯨꯅ ꯀꯅꯥꯒ ꯀꯣꯏꯅꯔꯤ ꯑꯩ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯦ ꯑꯩꯒꯤ ꯏꯁꯩꯗꯨ ꯀꯥꯎꯕꯨ ꯀꯥꯎꯔꯦꯅꯦ ꯇꯣꯝꯊꯤꯟ ꯏꯁꯩꯗꯨ ꯁꯛꯇꯨꯅ ꯆꯠꯈꯤ ꯑꯗꯨꯒ ꯍꯦꯔꯥꯃꯣꯟꯁꯨ ꯃꯤꯅꯥ ꯈꯣꯏꯒꯤ ꯌꯨꯝꯗ ꯆꯠꯈꯤ ꯇꯣꯝꯊꯤꯟ ꯑꯃꯨꯛ ꯍꯜꯂꯛꯈꯤꯗꯨꯅ ꯃꯥꯏꯕꯅ ꯃꯤꯅꯥꯒ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯍꯥꯏꯕ ꯌꯦꯡꯕ ꯂꯥꯛꯈꯤꯔꯝꯃꯤ ꯃꯥꯅ ꯁꯨꯝ ꯂꯥꯛꯄꯗ ꯃꯤꯅꯥꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯂꯝꯕꯤꯗ ꯊꯦꯡꯅꯕꯗꯨꯗ ꯃꯤꯅꯥꯒꯤ ꯃꯄꯥꯗ ꯍꯥꯏꯔꯛꯏ ꯉꯁꯤꯗꯤ ꯅꯣꯏꯒꯤ ꯌꯨꯝꯗ ꯅꯧꯅ ꯍꯧꯗꯣꯡ ꯂꯥꯕ ꯑꯃ ꯂꯥꯛꯄꯗꯣ ꯂꯨꯝꯕ ꯆꯠꯈꯤ ꯃꯗꯨꯏ ꯍꯧꯗꯣꯡꯗꯨꯅ ꯌꯦꯟꯕꯤ ꯑꯃ ꯆꯥꯕꯤꯈꯤꯕꯅꯤ ꯉꯁꯤꯗꯤ ꯃꯆꯦꯠ ꯃꯆꯦꯠ ꯀꯞꯊꯠꯈꯤ ꯃꯤꯅꯥꯒꯤ ꯃꯄꯥꯅ ꯍꯥꯏꯔꯛꯏ ꯀꯔꯝꯕ ꯍꯧꯗꯣꯡꯅꯣ ꯇꯣꯝꯊꯤꯟ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯗꯤ ꯍꯧꯗꯣꯡ ꯂꯥꯛꯄꯁꯨ ꯎꯗꯦ ꯃꯥꯃꯗꯤ ꯅꯨꯡꯊꯤꯜꯗ ꯌꯨꯝꯗ ꯂꯩꯇꯕꯅꯤꯅ ꯈꯪꯂꯝꯂꯣꯏ ꯑꯩꯗꯤ ꯃꯗꯨꯏ ꯍꯧꯗꯣꯡꯗꯣ ꯃꯨꯟꯅ ꯃꯁꯛ ꯈꯪꯉꯤ ꯑꯩꯅ ꯐꯥꯕ ꯃꯇꯝꯗ ꯈꯪꯍꯟꯈꯤ ꯃꯥꯃ ꯍꯣꯏ ꯊꯦꯡꯂꯅꯤ ꯂꯧꯗ ꯆꯠꯀꯗꯕ ꯅꯠꯇ꯭ꯔ ꯃꯥꯃ ꯍꯣꯏ ꯑꯩ ꯂꯧꯗ ꯆꯠꯀꯦ ꯇꯧꯕꯅꯤ ꯌꯨꯝꯗ ꯃꯤꯅꯥ ꯂꯩꯔꯝꯒꯅꯤ ꯅꯪ ꯌꯨꯝꯗ ꯀꯣꯏꯔꯛꯇꯕꯁꯨ ꯀꯨꯏꯔꯦ ꯃꯥ ꯃꯁꯥ ꯉꯝꯗꯕꯅꯤ ꯃꯥꯏꯕ ꯍꯦꯔꯥꯃꯣꯟꯅ ꯃꯥꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯂꯥꯛꯇꯨꯅ ꯁꯦꯟꯅꯕꯤꯔꯤꯕꯅꯤ ꯇꯣꯝꯊꯤꯟꯅ ꯇꯨꯃꯤꯟꯅ ꯃꯤꯅꯥ ꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯂꯦ ꯍꯦꯔꯥꯃꯣꯟꯅ ꯃꯤꯅꯥꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯖꯒꯣꯏ ꯁꯥꯕꯗꯨ ꯎꯔꯨꯕꯗ ꯇꯣꯝꯊꯤꯟ ꯂꯣꯏꯅ ꯇꯨꯃꯤꯟꯅ ꯌꯦꯡꯊꯣꯛꯈꯤ ꯃꯈꯣꯏꯅ ꯃꯥꯏꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯌꯦꯡꯅꯔꯤꯉꯩꯗ ꯇꯣꯝꯊꯤꯟꯅ ꯀꯔꯤꯁꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯃꯤꯅꯥ ꯃꯤꯅꯥ ꯍꯥꯏꯗꯨꯅ ꯀꯧꯔꯛꯈꯤꯕꯗ ꯃꯤꯅꯥꯗꯨ ꯅꯥꯕ ꯁꯥꯗꯨꯅ ꯐꯛꯇꯨꯗ ꯇꯨꯝꯕ ꯁꯥꯈꯤ ꯃꯥꯏꯕꯗꯨꯅ ꯑꯅꯥꯕ ꯁꯦꯕꯥ ꯇꯧꯕ ꯁꯥꯗꯨꯅ ꯂꯩꯔꯝꯈꯤ ꯇꯣꯝꯊꯤꯟꯅ ꯃꯤꯅꯥ ꯀꯧꯔꯒ ꯆꯪꯂꯛꯄ ꯑꯗꯨꯗ ꯍꯦꯔꯥꯃꯣꯟꯅ ꯈꯨꯝꯂꯛꯈꯤ ꯀꯔꯤꯅꯣ ꯅꯪꯅ ꯃꯤ ꯃꯁꯥ ꯉꯝꯗꯕꯁꯤꯗ ꯄꯪꯀꯧ ꯀꯧꯔꯛꯂꯤꯕꯁꯦ ꯅꯠꯇꯦ ꯅꯪꯕꯨ ꯃꯤꯅꯥꯒ ꯌꯨꯝꯊꯪꯅꯕ ꯑꯥꯗ ꯎꯔꯤꯕ ꯌꯨꯝ ꯑꯁꯤ ꯅꯪꯒꯤ ꯅꯠꯇ꯭ꯔꯅꯦ ꯍꯣꯏ ꯃꯥꯅꯤ ꯑꯩꯒꯤ ꯌꯨꯝꯅꯤ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯑꯣꯖꯥ ꯃꯥꯏꯕ ꯅꯠꯇꯦ ꯅꯪꯕꯨ ꯃꯤꯅꯥꯅ ꯂꯥꯏ ꯇꯣꯡꯗꯨꯅ ꯂꯩꯕꯁꯤ ꯅꯪꯗꯤ ꯀꯔꯤꯁꯨ ꯈꯪꯗꯕ꯭ꯔꯥ ꯌꯨꯝꯊꯪꯅꯔꯤꯗꯤ ꯍꯥꯏ ꯃꯤꯒꯤ ꯑꯋꯥꯕꯗꯤ ꯈꯪꯗꯦꯅꯦ ꯇꯣꯝꯊꯤꯟꯅ ꯃꯤꯅꯥꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯃꯤꯅꯥ ꯑꯁꯦꯡꯕ ꯅꯪꯕꯨ ꯂꯥꯏ ꯇꯣꯡꯗꯨꯅ ꯂꯩꯕ꯭ꯔꯥ ꯑꯗꯨꯕꯨ ꯃꯤꯅꯥꯅ ꯀꯔꯤꯁꯨ ꯈꯨꯝꯕꯤꯔꯝꯗꯦ ꯃꯗꯨꯗ ꯇꯣꯝꯊꯤꯟꯅ ꯏꯕꯦꯝꯃ ꯃꯤꯅꯥ ꯅꯪꯒꯤ ꯈꯨꯅꯥꯁꯦ ꯌꯥꯝ ꯀꯨꯏꯔꯦ ꯀꯔꯤ ꯂꯩꯅꯥ ꯑꯣꯏꯕꯖꯥꯠꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯕ ꯉꯝꯗ꯭ꯔꯤꯕꯁꯦ ꯐꯔꯦ ꯐꯔꯦ ꯑꯩ ꯍꯧꯗꯣꯡ ꯑꯃ ꯊꯤꯕ ꯂꯥꯛꯄꯅꯦ ꯃꯥꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯃꯄꯨ ꯑꯩ ꯂꯩꯇꯕ ꯃꯇꯝꯗ ꯂꯥꯛꯂꯒ ꯃꯨꯟꯕꯤꯒꯦ ꯇꯧꯕꯗꯨꯗ ꯁꯤꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯂꯥꯛꯄꯅꯦ ꯑꯩꯗꯤ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯄ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯔꯦ ꯑꯗꯨꯒ ꯃꯁꯥ ꯐꯕ ꯃꯤꯕꯨ ꯂꯩꯅꯥ ꯑꯃ ꯅꯥꯍꯟꯗꯨꯅ ꯀꯣꯏꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯅꯨꯄꯥꯗꯣ ꯅꯨꯄꯥ ꯊꯣꯛꯇꯕ ꯀꯧꯏ ꯅꯪꯁꯦ ꯈꯟꯅꯕ ꯑꯃ ꯍꯧꯔꯕ꯭ꯔꯥ ꯅꯨꯄꯤ ꯃꯥꯡꯁꯤꯗ ꯑꯩꯁꯦ ꯏꯀꯥꯏꯕ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ꯭ꯔꯥ ꯆꯠꯂꯣ ꯅꯊꯧ ꯇꯧꯔꯨꯁꯨ ꯊꯧ ꯂꯩꯇꯅ ꯀꯣꯏꯆꯠ ꯆꯠꯂꯤꯕ ꯑꯉꯥꯎꯕ ꯍꯨꯏꯒꯨꯝꯅ ꯂꯦꯜꯂꯤꯕ ꯄꯨꯟꯁꯤꯗꯣ ꯇꯨꯀꯠꯆꯩ ꯍꯣ ꯑꯣꯖꯥ ꯃꯥꯏꯕ ꯆꯠꯆꯔꯦ ꯆꯠꯆꯔꯦ ꯑꯩꯒꯤ ꯌꯦꯟꯕꯤ ꯃꯨꯟꯒꯦ ꯇꯧꯔꯤꯕ ꯍꯧꯗꯣꯡꯗꯨ ꯉꯁꯤꯗꯤ ꯃꯁꯛ ꯈꯪꯂꯦ ꯆꯠꯆꯔꯦ ꯆꯠꯆꯔꯦ ꯇꯣꯝꯊꯤꯟꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯦꯔꯥꯃꯣꯟꯅ ꯃꯤꯅꯥꯗ ꯍꯪꯂꯛꯏ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯍꯪꯕꯗ ꯀꯔꯤꯁꯨ ꯈꯨꯝꯗ꯭ꯔꯤꯗꯤ ꯃꯁꯦ ꯐꯠꯇꯕ ꯅꯨꯄꯥꯔꯥ ꯃꯥꯅ ꯉꯥꯡꯂꯤꯕ ꯋꯥꯇꯥꯁꯤꯗ ꯑꯐꯕ ꯃꯤꯗꯤ ꯑꯣꯏꯔꯝꯃꯣꯏ ꯃꯁꯤ ꯅꯨꯄꯥꯁꯦ ꯎꯅꯤꯡꯗꯕꯅ ꯂꯣꯏꯔꯦ ꯌꯨꯝꯊꯪꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯅꯨꯡꯇꯤꯒꯤ ꯌꯨꯝꯁꯤꯗ ꯂꯥꯛꯇꯨꯅ ꯑꯍꯩ ꯑꯄꯥ ꯁꯥꯕ ꯏꯃꯥ ꯏꯄꯥꯅꯁꯨ ꯃꯥꯅ ꯉꯥꯡꯂꯤꯕ ꯋꯥꯕꯨ ꯂꯥꯏꯅ ꯉꯥꯡꯕꯒꯨꯝꯅ ꯇꯥꯕꯤꯕꯅꯤ ꯑꯗꯣ ꯑꯩꯗꯤ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯌꯦꯡꯅꯤꯡꯗꯕꯅ ꯂꯣꯏꯔꯦ ꯑꯩꯁꯨꯅꯦ ꯃꯁꯤ ꯅꯨꯄꯥꯁꯤ ꯌꯦꯡꯅꯤꯡꯗꯦ ꯈꯨꯟꯁꯤꯗ ꯑꯩ ꯃꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯃꯨꯛꯇꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯏꯁꯩ ꯁꯛꯄꯗꯣ ꯑꯁ ꯑꯩ ꯃꯥꯕꯨ ꯐꯨꯠꯅꯤꯡꯕꯅ ꯂꯣꯏꯕꯅꯦ ꯅꯪ ꯃꯥꯒ ꯃꯥꯟꯅꯔꯨꯅꯨꯀꯣ ꯅꯪꯗꯤ ꯃꯥꯏꯕꯅꯦ ꯃꯤꯒ ꯐꯨꯅ ꯌꯩꯅꯕ ꯌꯥꯗꯦ ꯃꯤꯅ ꯐꯨꯔꯁꯨ ꯈꯨꯠꯍꯟꯕ ꯊꯥꯕ ꯌꯥꯗꯦ ꯅꯪꯒꯤꯁꯤꯗꯤ ꯃꯤꯅ ꯍꯥꯠꯀꯦ ꯍꯥꯏꯔꯁꯨ ꯇꯨꯃꯤꯟꯅ ꯌꯦꯡꯂꯒ ꯂꯩꯌꯨ ꯍꯥꯏꯕꯒꯨꯝꯕ ꯑꯗꯨꯝꯕ ꯃꯇꯥꯅꯤꯅꯦ ꯑꯣ ꯏꯕꯨꯡꯉꯣ ꯅꯨꯄꯥ ꯊꯣꯛꯇꯕ ꯃꯥꯏꯕ ꯀꯅꯥꯅ ꯅꯪꯕꯨ ꯍꯥꯠꯀꯦ ꯍꯥꯏꯅꯣ ꯃꯣꯏꯅ ꯅꯪꯕꯨ ꯍꯥꯠꯀꯅꯤꯗꯤ ꯍꯥꯏꯗꯅ ꯅꯪꯁꯨ ꯑꯃꯨꯛ ꯍꯧꯔꯕꯣ ꯉꯁꯤ ꯑꯩꯅ ꯅꯨꯄꯥ ꯊꯣꯛꯂꯝꯗ꯭ꯔꯕꯗꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯀꯗ꯭ꯔꯣ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯔꯤꯕ ꯋꯥꯔꯤ ꯈꯨꯗꯤꯡ ꯇꯣꯝꯊꯤꯟ ꯆꯠꯄ ꯁꯥꯗꯨꯅ ꯂꯣꯠꯅ ꯇꯥꯔꯗꯨꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯒꯤꯁꯦ ꯑꯁꯦꯡꯕꯃꯛ ꯀꯣꯏꯅꯔꯦ ꯃꯥꯏꯕ ꯁꯥꯔꯒ ꯅꯨꯄꯥ ꯊꯣꯛꯄ ꯁꯥꯕꯁꯦ ꯅꯪ ꯈꯪꯒꯅꯤ ꯄꯨꯝꯅꯃꯛꯁꯤ ꯇꯣꯝꯊꯤꯟꯅ ꯇꯥꯔꯕ ꯃꯇꯨꯡꯗ ꯆꯠꯈ꯭ꯔꯦ ꯃꯥꯅ ꯆꯠꯈꯤꯗꯨꯅ ꯃꯃꯥꯟꯅꯕ ꯄꯥꯈꯪꯁꯤꯡꯗ ꯁꯟꯗꯣꯛꯇꯨꯅ ꯃꯤꯌꯥꯝꯅ ꯋꯥ ꯉꯥꯡꯅꯔꯦ ꯑꯗꯨꯕꯨ ꯃꯤꯌꯥꯝꯅꯗꯤ ꯊꯥꯖꯔꯝꯗꯦ ꯃꯔꯝꯗꯤ ꯍꯦꯔꯥꯃꯣꯟꯁꯦ ꯂꯥꯏꯅꯤꯡꯕ ꯃꯥꯏꯕ ꯑꯣꯏꯕꯅ ꯄꯥꯈꯪꯁꯤꯡꯅ ꯁꯟꯗꯣꯛꯂꯤꯕꯗꯨ ꯑꯔꯥꯟꯕꯅꯤ ꯍꯥꯏꯅꯔꯝꯃꯤ ꯃꯤꯌꯥꯝꯅ ꯉꯥꯡꯅꯔꯤꯕꯁꯦ ꯃꯤꯅꯥꯒꯤ ꯃꯃꯥ ꯃꯄꯥꯅꯁꯨ ꯇꯥꯔꯝꯃꯤ ꯃꯈꯣꯏꯅ ꯇꯥꯔꯤꯕꯁꯤ ꯀꯅꯥꯅ ꯃꯤꯌꯥꯝꯅ ꯁꯟꯗꯣꯛꯂꯤꯕꯅꯣ ꯏꯆꯥꯅꯨꯄꯤ ꯂꯩꯅꯥ ꯑꯃꯅ ꯅꯥꯕꯗꯒꯤ ꯃꯥꯏꯕꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯃꯥꯕꯨ ꯐꯅꯕ ꯇꯧꯔꯤꯉꯩ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯋꯥ ꯋꯥ ꯂꯥꯎꯅ ꯁꯟꯗꯣꯛꯄꯤꯕꯁꯤ ꯍꯩꯅꯗꯦ
ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯥꯏꯕꯗꯣ ꯄꯥꯈꯪꯅꯤ ꯏꯆꯥꯅꯨꯄꯤꯗꯨ ꯂꯨꯍꯣꯡꯗꯨꯅ ꯂꯧꯒꯦ ꯍꯥꯏꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯈꯨꯟꯁꯤꯒꯤ ꯃꯤꯌꯥꯝꯁꯤ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡꯗꯤ ꯋꯥꯔꯛꯇꯅ ꯏꯆꯥꯅꯨꯄꯤꯗ ꯋꯥꯔꯛꯀꯦ ꯍꯥꯏꯔꯤꯕꯁꯤ ꯅꯣꯛꯅꯤꯡꯗ꯭ꯔꯥ ꯈꯨꯟꯒꯤ ꯃꯤꯌꯥꯝꯅ ꯉꯥꯡꯅꯔꯤꯕꯗꯨꯗ ꯃꯥꯏꯕ ꯍꯦꯔꯥꯃꯣꯟꯁꯨ ꯃꯤꯅꯥꯈꯣꯏꯒꯤ ꯌꯨꯝꯗ ꯀꯨꯏꯔꯛꯈꯤꯗ꯭ꯔꯦ ꯃꯥꯅ ꯈꯜꯂꯤ ꯄꯨꯝꯅꯃꯛꯁꯤ ꯇꯣꯝꯊꯤꯟꯅ ꯃꯤꯌꯥꯝꯗ ꯑꯣꯏꯗꯕ ꯁꯟꯗꯣꯛꯇꯨꯅ ꯃꯥꯏꯕ ꯑꯩꯒꯤ ꯊꯕꯛꯇ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯛꯄꯁꯤ ꯃꯁꯤꯃꯗꯤ ꯃꯥꯕꯨ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ ꯑꯩꯅ ꯃꯥꯕꯨ ꯊꯦꯡꯅꯕ ꯅꯨꯃꯤꯠꯇ ꯑꯉꯥꯡ ꯑꯣꯜꯍꯟꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯍꯦꯔꯥꯃꯣꯟ ꯏꯀꯥꯏꯕꯅ ꯃꯄꯥꯟ ꯊꯣꯛꯂꯝꯗꯦ ꯃꯤꯌꯥꯝꯅ ꯂꯥꯏꯁꯣꯟ ꯇꯧꯕꯤꯅꯕ ꯍꯥꯏꯖꯈꯤ ꯑꯗꯨꯕꯨ ꯆꯠꯂꯝꯗꯦ ꯃꯥꯕꯨ ꯀꯧꯕ ꯂꯥꯛꯄꯁꯤꯡꯗ ꯍꯥꯏ ꯇꯣꯝꯊꯤꯟ ꯀꯧꯕ ꯅꯨꯄꯥꯗꯨ ꯆꯩꯔꯥꯛ ꯄꯤꯗꯨꯅ ꯂꯥꯜꯂꯦ ꯍꯥꯏꯖꯔꯤꯕ ꯐꯥꯎꯕꯗꯤ ꯑꯩ ꯃꯥꯏꯕꯒꯤ ꯊꯧ ꯑꯃꯠꯇ ꯄꯥꯡꯊꯣꯛꯄ ꯌꯥꯔꯣꯏꯗꯧꯔꯤ ꯑꯗꯨꯅ ꯇꯣꯝꯊꯤꯟ ꯀꯧꯕ ꯅꯨꯄꯥꯗꯨ ꯃꯥꯕꯨ ꯈꯨꯟꯁꯤꯒꯤ ꯑꯍꯜ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯥꯡꯗ ꯂꯦꯞꯍꯟꯗꯨꯅ ꯂꯥꯜꯂꯦ ꯍꯥꯏꯖꯍꯟꯒꯗꯕꯅꯤ ꯈꯨꯟꯒꯤ ꯅꯤꯡꯊꯧꯁꯨ ꯃꯥꯏꯕ ꯍꯦꯔꯥꯃꯣꯟꯅ ꯃꯥꯏꯕꯒꯤ ꯊꯧ ꯄꯥꯡꯊꯣꯛꯄ ꯂꯦꯞꯂꯦ ꯇꯥꯕꯗ ꯌꯥꯝꯅ ꯁꯥꯎꯔꯛꯂꯤ ꯃꯥꯅ ꯃꯅꯥꯏꯁꯤꯡ ꯊꯥꯗꯨꯅ ꯍꯦꯔꯥꯃꯣꯟꯗ ꯍꯥꯏꯒꯗꯕꯅꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯅꯪꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯦ ꯈꯨꯗꯛꯇ ꯅꯪ ꯃꯥꯏꯕꯒꯤ ꯃꯊꯧ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯋꯥꯍꯩꯁꯤꯡꯁꯤ ꯏꯟꯗꯕ ꯊꯣꯛꯂꯕꯗꯤ ꯈꯨꯟ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤꯔꯝꯃꯤ ꯍꯦꯔꯥꯃꯣꯟꯁꯨ ꯂꯥꯛꯂꯤꯕ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯗ ꯍꯥꯏꯖꯔꯛꯏ ꯐꯔꯦ ꯑꯩꯅ ꯅꯤꯡꯊꯧꯅ ꯍꯥꯏꯕꯗꯨ ꯏꯟꯒꯅꯤ ꯑꯗꯨꯕꯨ ꯇꯣꯝꯊꯤꯟꯅ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨ ꯍꯥꯟꯅ ꯐꯥꯕꯤꯗꯨꯅ ꯃꯥꯅ ꯑꯔꯥꯟꯕ ꯁꯟꯗꯣꯛꯂꯤꯕꯗꯨ ꯁꯤꯡꯗꯣꯛꯍꯜꯂꯨ ꯑꯗꯨꯒ ꯃꯥꯏꯕꯒꯤ ꯃꯊꯧ ꯃꯉꯝ ꯇꯧꯖꯈꯤ ꯃꯗꯨꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯗꯨ ꯆꯠꯇꯨꯅ ꯅꯤꯡꯊꯧꯗ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯇꯝꯈꯤ ꯑꯗꯨꯒ ꯅꯤꯡꯊꯧꯅ ꯇꯣꯝꯊꯤꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨ ꯐꯥꯅꯕ ꯍꯨꯀꯨꯝ ꯇꯧꯈꯤꯗꯨꯅ ꯇꯣꯝꯊꯤꯟꯕꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅ ꯃꯌꯨꯝꯗꯒꯤ ꯐꯥꯍꯟꯈꯤ ꯇꯣꯝꯊꯤꯟꯕꯨ ꯅꯤꯡꯊꯧꯅ ꯈꯨꯟꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯂꯨꯆꯤꯡꯕꯁꯤꯡ ꯃꯥꯏꯕꯁꯤꯡꯒꯤ ꯑꯃꯁꯨꯡ ꯈꯨꯟꯒꯤ ꯃꯤꯌꯥꯝ ꯃꯥꯡꯗ ꯄꯨꯊꯣꯛꯍꯟꯗꯨꯅ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ ꯇꯣꯝꯊꯤꯟ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯥꯏꯕꯒꯤ ꯊꯕꯛꯇ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯤꯕꯁꯤ ꯑꯗꯨꯒ ꯃꯥꯏꯕꯒꯤ ꯃꯔꯝꯗ ꯃꯤꯌꯥꯝꯗ ꯑꯣꯏꯗꯕ ꯁꯟꯗꯣꯛꯇꯨꯅ ꯃꯥꯏꯕ ꯍꯦꯔꯥꯃꯣꯟꯕꯨ ꯈꯨꯟꯒꯤ ꯃꯤꯌꯥꯝꯗ ꯏꯀꯥꯏꯕ ꯅꯪꯍꯜꯂꯤꯕ ꯅꯪꯒꯤ ꯅꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯩꯔꯥꯛ ꯐꯪꯒꯅꯤ ꯇꯣꯝꯊꯤꯟꯅ ꯀꯞꯇꯨꯅ ꯃꯄꯤ ꯇꯥꯅ ꯅꯤꯡꯊꯧꯗ ꯍꯥꯏꯔꯛꯏ ꯏꯅꯤꯡꯊꯧ ꯅꯅꯥꯏꯅ ꯃꯗꯨꯒꯤ ꯅꯨꯃꯤꯠꯇ ꯇꯥꯈꯤꯕ ꯎꯈꯤꯕ ꯃꯌꯥꯝꯗꯨ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ ꯃꯥꯏꯕꯅ ꯂꯩꯁꯥꯕꯤ ꯃꯤꯅꯥꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯅꯈꯤꯕ ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯣꯠꯅ ꯇꯥꯈꯤ ꯑꯗꯨꯒ ꯃꯤꯅꯥꯁꯦ ꯑꯁꯦꯡꯕ ꯃꯍꯥꯛ ꯂꯥꯏꯁꯨ ꯇꯣꯡꯗꯕꯅꯤ ꯄꯨꯝꯅꯃꯛ ꯁꯥꯖꯤꯟꯅꯕ ꯉꯥꯛꯇꯅꯤ ꯏꯅꯤꯡꯊꯧ ꯇꯣꯝꯊꯤꯟ ꯅꯪꯁꯤ ꯃꯥꯏꯕ ꯍꯦꯔꯥꯃꯣꯟꯅ ꯑꯅꯥꯕ ꯌꯦꯡꯕ ꯐꯥꯎꯕ ꯂꯣꯠꯇꯨꯅ ꯌꯦꯡꯂꯤꯕ ꯑꯣꯏꯔꯦ ꯃꯥꯗꯤ ꯃꯥꯏꯕ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥꯅꯤ ꯃꯥꯅ ꯅꯥꯔꯤꯕ ꯂꯩꯁꯥꯕꯤ ꯃꯤꯅꯥꯗ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯂꯝꯒꯅꯤ ꯊꯥꯖꯗꯦ ꯑꯗꯨꯅ ꯅꯪꯅ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛ ꯑꯣꯏꯗꯕ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛꯃꯛ ꯃꯥꯏꯕ ꯑꯃꯁꯨꯡ ꯃꯤꯅꯥꯗ ꯂꯥꯜꯂꯦ ꯍꯥꯏꯖꯔꯣ ꯅꯠꯇ꯭ꯔꯒꯗꯤ ꯅꯪꯒꯤ ꯌꯨꯝ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛ ꯃꯩꯅ ꯇꯨꯝꯅ ꯃꯥꯡꯒꯅꯤ ꯑꯗꯨꯒ ꯈꯨꯟꯗꯒꯤ ꯇꯥꯟꯊꯣꯛꯀꯅꯤ ꯏꯅꯤꯡꯊꯧ ꯑꯩꯅ ꯎꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ ꯀꯔꯤꯒꯤ ꯑꯩꯅ ꯃꯤꯌꯥꯝ ꯃꯥꯡꯗ ꯑꯣꯏꯗꯕ ꯉꯥꯡꯒꯗꯧꯔꯤꯕꯅꯣ ꯑꯩꯗꯤ ꯑꯆꯨꯝꯕꯗ ꯂꯦꯞꯀꯅꯤ ꯅꯈꯣꯏꯅ ꯑꯩꯕꯨ ꯈꯨꯟꯗꯒꯤ ꯇꯥꯟꯊꯣꯛꯀꯦꯔꯥ ꯑꯩꯒꯤ ꯌꯨꯝꯕꯨ ꯃꯩꯅ ꯊꯥꯒꯦꯔꯥ ꯑꯩꯗꯤ ꯑꯆꯨꯝꯕꯒꯤꯗꯃꯛꯇ ꯁꯤꯔꯕꯁꯨ ꯁꯤꯒꯅꯤ ꯇꯣꯝꯊꯤꯟꯒꯤ ꯋꯥꯉꯥꯡꯗꯨꯅ ꯅꯤꯡꯊꯧꯗꯨ ꯃꯩ ꯍꯧꯅ ꯁꯥꯎꯗꯨꯅ ꯃꯅꯥꯏꯁꯤꯡꯗ ꯍꯥꯏꯔꯛꯏ ꯏꯌꯥ ꯀꯔꯤꯁꯨ ꯅꯠꯇꯕ ꯅꯪꯅ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯕꯨ ꯊꯧꯑꯣꯏꯗꯕ ꯑꯩꯅ ꯇꯧ ꯍꯥꯏꯔꯕꯗꯤ ꯇꯧꯗꯅ ꯇꯣꯝꯊꯤꯟ ꯑꯗꯨꯕꯨ ꯇꯣꯝꯊꯤꯟ ꯄꯨꯛꯅꯤꯡ ꯆꯦꯠꯅ ꯃꯥꯅ ꯎꯔꯤꯕ ꯇꯥꯔꯤꯕ ꯑꯆꯨꯝꯕ ꯑꯗꯨꯗ ꯆꯦꯠꯅ ꯂꯦꯞꯈꯤ ꯃꯩ ꯍꯧꯅ ꯁꯥꯎꯔꯕ ꯅꯤꯡꯊꯧꯅ ꯃꯥꯕꯨ ꯈꯨꯟꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯈꯤ ꯑꯃꯁꯨꯡ ꯃꯥꯒꯤ ꯌꯨꯝꯕꯨ ꯈꯨꯟꯒꯤ ꯃꯤꯌꯥꯝꯅ ꯍꯧꯔꯛꯇꯨꯅ ꯃꯩ ꯊꯥꯕꯤꯈꯤ ꯃꯤ ꯈꯔꯅꯗꯤ ꯇꯣꯝꯊꯤꯟꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯆꯨꯝꯂꯝꯒꯅꯤ ꯃꯥꯗꯤ ꯑꯁꯦꯡꯕ ꯉꯥꯛꯇ ꯍꯥꯏꯕ ꯅꯨꯄꯥꯅꯤ ꯂꯥꯏ ꯅꯤꯡꯗ꯭ꯔꯕꯁꯨ ꯊꯕꯛꯇ ꯂꯥꯏ ꯅꯤꯡꯕ ꯑꯆꯨꯝꯕ ꯇꯧꯕ ꯅꯨꯄꯥꯅꯤ ꯑꯩꯗꯤ ꯃꯥꯏꯕꯁꯤ ꯆꯤꯡꯅꯩꯗ ꯇꯣꯝꯊꯤꯟꯅ ꯉꯥꯡꯂꯤꯕꯁꯤꯡꯁꯦ ꯑꯆꯨꯝꯕ ꯑꯣꯏꯔꯕꯗꯤ ꯃꯥꯏꯕ ꯍꯦꯔꯥꯃꯣꯟ ꯃꯤꯅꯥ ꯑꯃꯁꯨꯡ ꯅꯤꯡꯊꯧ ꯂꯣꯏꯅ ꯂꯥꯏꯒꯤ ꯁꯥ ꯐꯪꯒꯅꯤ ꯇꯨꯡꯗ ꯀꯔꯤ ꯊꯣꯛꯂꯛꯄ ꯉꯥꯏꯕ ꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯔꯥꯟꯕ ꯃꯤꯗꯨꯅ ꯉꯝꯈꯤꯕ ꯌꯥꯏ ꯑꯆꯨꯝꯕꯗꯤ ꯇꯞꯅ ꯂꯥꯛꯀꯅꯤ ꯑꯔꯣꯏꯕꯗ ꯏꯆꯦꯟ ꯀꯟꯕ ꯏꯁꯤꯡꯒꯤ ꯏꯆꯦꯜꯒꯨꯝꯅ ꯂꯥꯛꯀꯅꯤ ꯑꯆꯨꯝꯕꯗꯤ ꯇꯣꯝꯊꯤꯟ ꯈꯨꯜ ꯑꯃꯗ ꯍꯣꯡꯗꯨꯅ ꯁꯩꯗꯥꯡꯗꯨꯅ ꯂꯩꯈꯤ ꯃꯥꯅ ꯂꯩꯔꯤꯕ ꯈꯨꯟꯗꯨꯒꯤ ꯃꯤꯁꯤꯡꯅ ꯃꯥꯕꯨ ꯌꯥꯝ ꯂꯥꯞꯅ ꯊꯥꯞꯅ ꯊꯝꯕꯤꯈꯤ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯏꯁꯤꯡꯒꯤ ꯒꯨꯍꯥ ꯇꯧꯗꯨꯅ ꯈꯥꯡꯄꯣꯛꯁꯪ ꯑꯃ ꯁꯥꯗꯨꯅ ꯁꯥ ꯁꯟ ꯂꯣꯏꯗꯨꯅ ꯍꯤꯡꯈꯤ ꯂꯥꯏꯅ ꯆꯥꯟꯕꯤꯗꯨꯅ ꯃꯥꯅ ꯂꯣꯏꯔꯤꯕ ꯁꯥ ꯁꯟꯁꯤꯡꯗꯨ ꯅꯣꯡꯃ ꯅꯣꯡꯃ ꯃꯁꯤꯡ ꯌꯥꯝꯂꯛꯈꯤꯗꯨꯅ ꯃꯥꯅ ꯂꯩꯔꯤꯕ ꯈꯨꯟꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯥ ꯑꯣꯏꯈꯤ
ꯃꯥꯅ ꯂꯩꯔꯤꯕ ꯈꯨꯟꯗꯨ ꯌꯥꯝꯅ ꯂꯥꯏꯔꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯈꯨꯟꯗꯥꯕ ꯃꯐꯝ ꯑꯣꯏꯕꯅ ꯃꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯁꯤ ꯂꯥꯏꯅ ꯌꯥꯔꯣꯏ꯫ ꯑꯩ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯅ ꯈꯟꯈꯤ꯫ ꯅꯣꯡꯃꯗꯤ ꯃꯥꯅ ꯂꯩꯔꯤꯕ ꯈꯥꯡꯄꯣꯛꯁꯪꯗꯨ ꯊꯥꯗꯣꯛꯇꯨꯅ ꯂꯥꯏꯔꯕꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯆꯠꯈꯤ꯫ ꯃꯥꯅ ꯇꯥꯜꯂꯤꯕ ꯁꯦꯜꯁꯤꯡꯗꯨ ꯄꯨꯗꯨꯅ ꯂꯥꯏꯔꯕꯁꯤꯡꯗ ꯄꯤꯈꯤ꯫ ꯃꯈꯣꯏꯅ ꯑꯍꯥꯟꯕꯗꯗꯤ ꯐꯠꯇꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯇꯣꯠꯅ ꯇꯤꯟꯅꯔꯝꯗꯕꯅꯤ, ꯑꯗꯨꯕꯨ ꯇꯣꯝꯊꯤꯟꯒꯤ ꯃꯇꯧꯗꯨꯅ ꯈꯨꯟꯒꯤ ꯃꯤꯌꯥꯝ ꯂꯣꯏꯅ ꯋꯥꯈꯜ ꯍꯣꯡꯍꯟꯈꯤ꯫ ꯈꯨꯟꯒꯤ ꯃꯤꯑꯣꯏ ꯈꯔꯅꯗꯤ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯤꯗ ꯃꯇꯝ ꯀꯨꯏꯅ ꯈꯨꯟꯗꯥ ꯂꯩꯇꯥꯅꯕ ꯇꯧꯁꯤꯟꯅꯕ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯇꯣꯝꯊꯤꯟꯅ ꯃꯥꯒꯤ ꯁꯥ ꯁꯟꯁꯤꯡꯗꯨ ꯈꯨꯟꯒꯤ ꯂꯥꯏꯔꯕꯁꯤꯡꯗ ꯑꯃꯃꯝ ꯌꯦꯟꯊꯣꯛꯄꯤꯗꯨꯅ ꯃꯈꯣꯏꯕꯨ ꯁꯦꯜꯊꯣꯛ ꯂꯝꯕꯤꯗ ꯍꯤꯡꯕ ꯉꯝꯅꯕ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤ꯫ ꯇꯣꯝꯊꯤꯟ ꯃꯥꯒꯤ ꯈꯨꯟꯗꯒꯤ ꯅꯤꯡꯊꯧꯅ ꯇꯥꯟꯊꯣꯛꯄꯤꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯥꯏꯕ ꯍꯦꯔꯥꯃꯣꯟꯁꯨ ꯑꯔꯥꯞꯄ ꯈꯨꯜ ꯑꯃꯗ ꯃꯍꯩ ꯇꯝꯕ ꯆꯠꯈꯤ꯫ ꯃꯥꯅ ꯇꯝꯂꯤꯕꯗꯨ ꯆꯍꯤ 3 ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯑꯃꯨꯛ ꯈꯨꯟꯗ ꯂꯥꯛꯈꯤ꯫ ꯆꯍꯤ 3 ꯍꯧꯈ꯭ꯔꯕꯁꯨ ꯃꯥꯅ ꯃꯤꯅꯥꯒꯤ ꯋꯥꯈꯜꯗꯤ ꯃꯥꯒꯤ ꯊꯃꯣꯏꯅꯨꯡꯗ ꯑꯗꯨꯝ ꯑꯆꯥꯛꯄ ꯃꯩꯔꯤꯒꯨꯝꯅ ꯆꯥꯛꯇꯨꯅ ꯂꯩ꯫ ꯃꯥꯅ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯀꯧꯗꯨꯅ ꯃꯤꯅꯥꯒꯤꯗꯃꯛ ꯄꯨꯕꯤꯔꯛꯄ ꯁꯅꯥꯒꯤ ꯂꯤꯛ ꯑꯃ ꯃꯤꯅꯥꯗ ꯄꯤꯅꯕ ꯊꯥꯈꯤ꯫ ꯑꯉꯥꯡ ꯃꯆꯥꯗꯨꯅ ꯃꯤꯅꯥꯒꯤ ꯃꯌꯨꯝꯗ ꯆꯠꯈꯤꯗꯨꯅ ꯁꯅꯥꯒꯤ ꯂꯤꯛꯇꯨ ꯄꯤꯈꯤ꯫ ꯃꯤꯅꯥ ꯅꯨꯄꯥ ꯃꯆꯥꯗꯨꯗ ꯁꯅꯥꯒꯤ ꯂꯤꯛ ꯑꯁꯤ ꯀꯅꯥꯅ ꯄꯤꯔꯛꯂꯤꯅꯣ ꯍꯥꯏꯅ ꯍꯪꯈꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯈꯨꯝꯈꯤ, ꯃꯥꯏꯕ ꯀꯀꯥ ꯍꯦꯔꯥꯃꯣꯟꯅ ꯄꯤꯔꯛꯄꯅꯦ꯫ ꯃꯥꯗꯤ ꯀꯗꯥꯏꯗ ꯂꯩꯒꯦ ꯅꯨꯄꯥ ꯃꯆꯥ? ꯃꯥꯗꯤ ꯃꯌꯨꯝꯗ ꯂꯩꯍꯧꯕꯅꯦ, ꯑꯩ ꯆꯠꯂꯦ꯫ ꯃꯤꯅꯥꯅ ꯍꯦꯔꯥꯃꯣꯟ ꯂꯥꯛꯂꯦ ꯈꯪꯂꯕꯗ ꯂꯩꯇꯥꯐꯝ ꯈꯪꯂꯝꯗꯦ, ꯑꯍꯤꯡ ꯐꯥꯎꯕ ꯇꯨꯝꯕ ꯆꯥꯕ ꯈꯪꯂꯝꯗꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯤꯅꯥꯅ ꯃꯄꯥꯗ ꯃꯥꯏꯕ ꯍꯦꯔꯥꯃꯣꯟꯕꯨ ꯆꯥꯛ ꯄꯤꯖꯅꯕ ꯍꯥꯏꯖꯈꯤ꯫ ꯃꯗꯨꯗ ꯃꯄꯥꯅꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯕꯤꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯥꯏꯕ ꯍꯦꯔꯥꯃꯣꯟ ꯂꯥꯛꯂꯕ꯭ꯔꯥ? ꯅꯪꯗꯤ ꯀꯃꯥꯏꯅ ꯈꯪꯂꯤꯕ? ꯄꯥꯕꯨꯡ, ꯃꯥꯅ ꯑꯩꯒꯤꯗꯃꯛ ꯁꯅꯥꯒꯤ ꯂꯤꯛ ꯑꯃꯁꯨ ꯂꯩꯕꯤꯔꯛꯄꯅꯤ꯫ ꯃꯤꯅꯥꯒꯤ ꯃꯄꯥꯅ ꯄꯨꯝꯅꯃꯛꯁꯤ ꯎꯕꯗ ꯈꯔꯗꯤ ꯆꯤꯡꯅꯕ ꯄꯣꯛꯈꯤ꯫ ꯇꯣꯝꯊꯤꯟꯕꯨ ꯅꯤꯡꯁꯤꯡꯂꯛꯈꯤ, ꯑꯗꯨꯕꯨ ꯃꯇꯝꯅ ꯄꯨꯔꯛꯄ ꯍꯧꯅꯁꯥꯅꯤ ꯈꯟꯗꯨꯅ ꯂꯩꯈꯤ꯫ ꯃꯤꯅꯥ ꯍꯦꯔꯥꯃꯣꯟꯒꯤꯗꯃꯛ ꯌꯦꯟꯁꯥ ꯊꯣꯡꯕꯤꯗꯨꯅ ꯆꯥꯛ ꯆꯥꯅꯕ ꯀꯧꯈꯤ꯫ ꯃꯇꯝ ꯀꯨꯏꯅ ꯎꯅꯈꯤꯗ꯭ꯔ ꯃꯇꯨꯡꯗ ꯍꯦꯔꯥꯃꯣꯟ ꯃꯤꯅꯥꯒꯤ ꯌꯨꯝꯗ ꯃꯁꯥꯃꯛ ꯂꯥꯛꯈꯤ꯫ ꯁꯨꯃꯥꯡꯗ ꯃꯤꯅꯥꯒꯤ ꯃꯄꯥꯒ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤꯔꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯅꯆꯟꯅ ꯆꯥꯛ ꯊꯣꯡꯕꯁꯨ ꯂꯣꯏꯗ꯭ꯔꯤ, ꯉꯥꯏꯍꯥꯛ ꯁꯤꯗ ꯐꯝꯂꯝꯃꯨ, ꯑꯩꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯨꯈꯤꯒꯦ꯫ ꯍꯦꯔꯥꯃꯣꯟꯅ ꯃꯁꯤꯒꯤ ꯇꯥꯟꯖꯥ ꯂꯧꯗꯨꯅ ꯃꯤꯅꯥꯅ ꯆꯥꯛ ꯊꯣꯡꯂꯤꯕ ꯀꯥꯗꯨꯗ ꯆꯪꯗꯨꯅ ꯃꯈꯣꯏ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯈꯤ꯫ ꯃꯥꯅ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯃꯤꯅꯥꯕꯨ ꯀꯧꯕ ꯁꯥꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯤꯅꯥꯒꯤ ꯃꯄꯥꯗꯨ ꯂꯥꯛꯂꯦ꯫ ꯃꯄꯥꯅ ꯃꯤꯅꯥꯕꯨ ꯀꯧꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ ꯃꯤꯅꯥ, ꯅꯪꯕꯨ ꯃꯥꯏꯕ ꯍꯦꯔꯥꯃꯣꯟꯒꯤꯗꯃꯛ ꯊꯛꯅꯕ ꯏꯁꯤꯡ ꯄꯨꯕꯤꯔꯛꯎꯅꯦ꯫ ꯆꯥꯛꯇꯨꯁꯨ ꯂꯣꯏꯗ꯭ꯔꯤꯕ ꯅꯪꯕꯣ? ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯄꯥꯕꯨꯡ, ꯏꯃꯥꯗꯣ ꯍꯤꯡꯒꯣꯜꯗ ꯊꯕꯛ ꯁꯨꯕꯅꯦ, ꯆꯥꯛ ꯆꯥꯊꯣꯛꯈꯤꯅꯕ ꯀꯧꯔꯨꯈꯤꯒꯦ꯫ ꯃꯤꯅꯥꯅ ꯃꯃꯥꯗꯨ ꯀꯧꯔꯨꯔꯒ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯈꯤ꯫ ꯃꯤꯅꯥꯒꯤ ꯃꯃꯥꯅ ꯍꯦꯔꯥꯃꯣꯟꯗ ꯍꯥꯏꯔꯛꯏ, ꯃꯥꯏꯕ ꯍꯦꯔꯥꯃꯣꯟ, ꯅꯍꯥꯟꯈꯩ ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯄ? ꯑꯩ ꯈꯨꯟ ꯑꯃꯗ ꯃꯥꯏꯕꯒꯤ ꯊꯕꯛ ꯑꯃ ꯂꯩꯕꯗꯒꯤ ꯆꯠꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯆꯠꯂꯤꯕ ꯈꯨꯟ ꯑꯗꯨꯒꯤ ꯃꯥꯏꯕ ꯃꯁꯥ ꯉꯝꯗꯕꯗꯒꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯍꯤ 3 ꯂꯩꯗꯨꯅ ꯃꯥꯕꯨ ꯃꯇꯦꯡ ꯄꯥꯡꯂꯨꯕꯅꯤ ꯏꯅꯦ꯫ ꯐꯩ ꯐꯩ, ꯃꯇꯦꯡ ꯄꯥꯡꯅꯕꯁꯦ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯊꯕꯛꯅꯤ, ꯂꯥꯏꯅꯁꯨ ꯌꯥꯕꯅꯤ꯫ ꯆꯥꯛꯇꯣ ꯈꯔ ꯍꯥꯞꯄꯤꯌꯨ ꯃꯤꯅꯥ꯫ ꯃꯤꯅꯥꯅ ꯆꯥꯛ ꯍꯥꯞꯄꯤꯗꯨꯅ ꯍꯥꯏ, ꯑꯩꯅ ꯊꯣꯡꯂꯤꯕ ꯏꯟꯁꯥꯡꯗꯣ ꯍꯥꯎꯕ꯭ꯔꯅꯦ? ꯌꯥꯝ ꯍꯥꯎꯋꯦ, ꯅꯪꯒꯤ ꯈꯨꯊꯣꯡꯁꯦ ꯌꯥꯝ ꯍꯥꯎꯔꯦ꯫ ꯃꯤꯅꯥꯒꯤ ꯃꯄꯥꯅ ꯍꯦꯔꯥꯃꯣꯟꯗ, ꯍꯦꯔꯥꯃꯣꯟ, ꯅꯪꯕꯨ ꯌꯨꯝ ꯄꯥꯜꯂꯣꯏ ꯍꯥꯏꯔꯤꯕ꯭ꯔꯥ? ꯃꯥꯏꯕꯗꯤ ꯌꯨꯝ ꯄꯥꯜꯂꯒꯅ ꯍꯦꯟꯅ ꯄꯛꯄꯅꯤ꯫ ꯅꯪꯅ ꯈꯨꯟꯁꯤꯗ ꯑꯄꯥꯝꯕ ꯑꯃ ꯍꯦꯛꯇ ꯂꯧꯗꯨꯅ ꯂꯨꯍꯣꯡ ꯊꯣꯛꯇꯨꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛ꯫ ꯃꯥꯃ, ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯤ꯫ ꯑꯗꯣ ꯃꯇꯝꯅ ꯑꯗꯨꯝ ꯄꯨꯔꯛꯀꯅꯤ꯫ ꯄꯨꯝꯅꯃꯛꯁꯦ ꯂꯥꯏꯒꯤ ꯈꯨꯠꯇ ꯂꯩꯕꯅꯤ, ꯑꯩꯈꯣꯏꯅ ꯑꯣꯏꯌꯨ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦ꯫ ꯃꯈꯣꯏꯅ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯈꯤ꯫ ꯍꯦꯔꯥꯃꯣꯟꯅ ꯃꯤꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯟꯖꯥ ꯐꯪꯗ꯭ꯔꯕꯗ ꯃꯄꯥꯗ ꯍꯥꯏꯔꯛꯏ, ꯃꯥꯃ, ꯆꯥꯛꯁꯨ ꯌꯥꯝꯅ ꯆꯥꯔꯦ, ꯑꯩ ꯑꯃꯨꯛ ꯌꯨꯝꯗ ꯌꯧꯔꯒꯦ꯫ ꯃꯤꯅꯥ ꯃꯄꯥꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯄꯥꯕꯨꯡ, ꯏꯕꯨꯡ ꯍꯦꯔꯥꯁꯦ ꯑꯩꯒꯤ ꯊꯣꯡꯒꯥꯟ ꯐꯥꯎꯕ ꯊꯤꯟꯕꯤꯔꯨꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯊꯤꯟꯕꯤꯌꯨꯔꯣ꯫ ꯊꯣꯡꯒꯥꯟ ꯌꯧꯔꯒ ꯃꯤꯅꯥ ꯍꯦꯔꯥꯕꯨ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯑꯍꯥꯡꯕ ꯃꯐꯝ ꯑꯃꯗ ꯄꯨꯈꯤꯔꯝꯃꯤ꯫ ꯑꯆꯤꯛꯄ ꯃꯐꯝ ꯌꯦꯡꯗꯨꯅ ꯃꯈꯣꯏ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯟꯅꯈꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯂꯤꯉꯩꯗ ꯑꯉꯥꯡ ꯃꯆꯥꯁꯤꯡꯅ ꯁꯟ ꯍꯣꯏꯗꯨꯅ ꯂꯥꯛꯄꯗ ꯃꯈꯣꯏꯅ ꯃꯤꯅꯥꯒ ꯍꯦꯔꯥꯒꯕꯨ ꯎꯈꯤ꯫ ꯍꯦꯔꯥꯅ ꯑꯉꯥꯡꯁꯤꯡꯅ ꯎꯔꯦ ꯈꯪꯕꯗ ꯃꯥꯅ ꯑꯉꯥꯡ ꯃꯆꯥꯁꯤꯡꯗꯨ ꯇꯥꯟꯅꯔꯒ ꯀꯤꯍꯜꯂꯗꯨꯅ ꯍꯥꯏ, ꯅꯈꯣꯏꯅ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ, ꯍꯦꯛ ꯍꯥꯏꯔꯕ ꯅꯈꯣꯏ ꯁꯤꯔꯦ ꯈꯪꯉꯨ꯫ ꯇꯣꯝꯊꯤꯟꯁꯨ ꯈꯨꯟꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕꯗꯨ ꯈꯪꯕ ꯅꯠꯇ꯭ꯔꯥ?
aduna nakhoi ni hek haiba numituda nakhoi shirabani khang ꯑꯉꯥꯡꯁꯤꯡꯗꯨꯅ ꯀꯅꯥꯗꯁꯨ ꯍꯥꯏꯔꯣꯏ ꯍꯥꯏꯗꯨꯅ ꯍꯦꯔꯥꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯍꯦꯔꯥꯅ ꯑꯉꯥꯡ ꯊꯥꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯤꯅꯥꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯏ, "ꯃꯁꯤ ꯏꯄꯥꯅ ꯈꯪꯂꯕꯗꯤ ꯑꯩ ꯂꯣꯏꯔꯦ꯫ ꯑꯗꯨꯅ ꯅꯪ ꯑꯉꯥꯡꯁꯤꯡꯗꯨꯗ ꯀꯔꯤ ꯎꯄꯥꯏ ꯇꯧꯗꯨꯅ ꯊꯦꯝꯕ ꯇꯥꯔꯦ? ꯑꯩꯗꯤ ꯀꯤꯔꯦ꯫ ꯍꯦꯔꯥ, ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯂꯤꯆꯠ ꯃꯤꯅ ꯎꯔꯕꯅꯤ꯫ ꯑꯩꯗꯤ ꯀꯤꯕꯅ ꯂꯣꯏꯔꯦ." ꯍꯤꯔꯥꯃꯣꯟꯅ, "ꯑꯁ, ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯀꯤꯒꯅꯨ꯫ ꯑꯗꯣ ꯅꯪꯅ ꯃꯤꯔꯣꯜꯗ꯭ꯔꯤꯉꯩꯗ ꯂꯨꯍꯣꯡꯅꯕ ꯇꯧꯁꯤ." ꯑꯗꯨꯁꯨ ꯌꯥꯏ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯅꯥꯅꯁꯨ ꯈꯪꯂꯔꯣꯏ꯫ ꯌꯨꯝ ꯄꯥꯟꯈ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯉꯁꯤ ꯊꯣꯛꯂꯤꯕ ꯄꯨꯝꯅꯃꯛꯁꯦ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯈꯜꯂꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯃꯈꯣꯏ ꯂꯨꯍꯣꯡꯅꯕ ꯅꯨꯃꯤꯠ ꯃꯇꯝ ꯂꯦꯞꯅꯔꯦ ꯑꯗꯨꯒ ꯃꯌꯨꯝ ꯃꯌꯨꯝ ꯆꯠꯅꯈꯤ꯫ ꯍꯦꯔꯥꯃꯣꯜ ꯑꯃꯁꯨꯡ ꯃꯤꯅꯥꯒꯤ ꯅꯨꯡꯁꯤ ꯅꯨꯡꯉꯥꯒꯤ ꯂꯝꯕꯤ ꯑꯣꯛꯇꯕ ꯂꯤꯆꯠ ꯑꯣꯟꯗꯨꯅ ꯃꯈꯣꯏ ꯑꯔꯨꯕ ꯏꯄꯥꯛꯇ ꯇꯥꯈꯤꯕꯒꯨꯝ ꯑꯣꯏꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯗ ꯑꯀꯤꯕ ꯃꯁꯛ ꯑꯣꯟꯈꯤꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯈꯨꯟ ꯊꯥꯗꯣꯛꯇꯨꯅ ꯇꯣꯝꯊꯤꯟꯅ ꯂꯩꯔꯤꯕ ꯈꯨꯟꯗꯨꯗ ꯁꯩꯗꯥꯡꯗꯨꯅ ꯂꯩꯈꯤ꯫ ꯃꯈꯣꯏꯅ ꯂꯥꯛꯇꯨꯅ ꯈꯨꯟꯁꯤꯗ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯇꯣꯝꯊꯤꯟꯅ ꯈꯪꯂꯝꯗꯦ, ꯃꯔꯝꯗꯤ ꯇꯣꯝꯊꯤꯟꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨ ꯈꯨꯟꯗꯨꯗꯒꯤ ꯈꯔ ꯂꯥꯞꯄꯅꯅꯤ꯫ ꯅꯣꯡꯃ ꯃꯥꯅ ꯈꯨꯟꯗ ꯊꯕꯛ ꯑꯃ ꯂꯩꯕꯗꯒꯤ ꯈꯨꯟꯗꯨꯗ ꯂꯥꯛꯄꯗ ꯃꯤꯔꯣꯜꯂꯤꯕꯤ ꯃꯤꯅꯥ ꯊꯦꯡꯅꯈꯤ꯫ ꯃꯁꯤ ꯎꯕꯗ ꯇꯣꯝꯊꯤꯟ ꯉꯛꯂꯤ꯫ ꯃꯇꯧ ꯀꯔꯝꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯅꯣ? ꯃꯐꯝꯁꯤꯗ ꯃꯔꯤ ꯃꯇꯥ ꯂꯩꯕ ꯖꯥꯠꯂꯥ? ꯃꯇꯣꯝꯇ ꯍꯪꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯈꯔ ꯊꯥꯞꯅ ꯌꯦꯡꯕꯗ ꯃꯥꯏꯕ ꯍꯦꯔꯥꯃꯣꯟ ꯑꯃ ꯎꯈꯤ꯫ ꯇꯣꯝꯊꯤꯟꯅ ꯃꯁꯤꯗꯤ ꯈꯨꯟꯁꯤꯗ ꯑꯋꯥ ꯑꯅꯥ ꯊꯣꯛꯂꯛꯀꯅꯤ ꯈꯟꯗꯨꯅ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯃꯥꯒꯤ ꯑꯁꯦꯡꯕ ꯈꯨꯟꯗꯨꯗ ꯆꯠꯅꯕ ꯁꯦꯝ ꯁꯥꯈꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯗꯥꯏꯗ ꯆꯠꯀꯗꯕꯅꯣ ꯍꯪꯕꯗ ꯇꯣꯝꯊꯤꯟꯅ ꯃꯐꯝ ꯑꯁꯤꯗ ꯁꯣꯏꯗꯅ ꯑꯋꯥꯕ ꯇꯥꯔꯛꯄ ꯌꯥꯏ, ꯑꯗꯨꯅ ꯑꯩ ꯃꯥꯏꯕ ꯀꯧꯕ ꯆꯠꯂꯨꯈꯤꯒꯦ ꯈꯨꯝꯈꯤ꯫ ꯑꯗꯨꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯈꯤ꯫ ꯇꯣꯝꯊꯤꯟꯅ ꯃꯤꯅꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ꯫ ꯃꯤꯌꯥꯝꯅ ꯃꯥꯕꯨ ꯎꯕꯗ ꯍꯥꯏꯅꯔꯛꯏ, "ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯇꯣꯝꯊꯤꯟꯗꯨ ꯅꯠꯇ꯭ꯔꯣ? ꯃꯥꯗꯤ ꯃꯐꯝꯁꯤꯗ ꯀꯔꯤꯒꯤ ꯑꯃꯨꯛ ꯂꯥꯛꯂꯤꯕ? ꯌꯦꯡꯉꯣ, ꯃꯥꯅ ꯁꯒꯣꯜꯒꯤ ꯗꯣꯂꯥꯏ ꯐꯥꯎꯕ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤꯕꯁꯤ ꯀꯅꯥ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯖꯥꯠꯅꯣ?" ꯃꯥꯅ ꯃꯤꯅꯥ ꯈꯣꯏꯒꯤ ꯌꯨꯝꯗ ꯆꯪꯕꯗ ꯃꯃꯥ ꯃꯄꯥꯅ ꯀꯞꯇꯨꯅ ꯏꯆꯥ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯇꯣꯝꯊꯤꯟꯅ ꯃꯈꯣꯏꯗ ꯍꯥꯏꯔꯛꯏ, "ꯅꯈꯣꯏ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ? ꯏꯆꯥ ꯅꯨꯄꯤꯗꯣ ꯑꯩꯅ ꯂꯩꯔꯤꯕ ꯂꯝꯗꯨꯗ ꯃꯤꯔꯣꯟꯗꯨꯅ ꯂꯩꯔꯦ꯫ ꯅꯈꯣꯏꯅ ꯂꯥꯛꯇꯨꯅ ꯅꯆꯥꯅꯨꯄꯤꯕꯨ ꯂꯝꯗꯨꯗꯒꯤ ꯄꯨꯊꯣꯛꯈ꯭ꯔꯣ." ꯃꯤꯅꯥꯒꯤ ꯃꯄꯥꯅ ꯇꯣꯝꯊꯤꯟꯗ ꯁꯥꯎꯅ ꯈꯨꯝꯂꯛꯏ, "ꯇꯣꯝꯊꯤꯟ, ꯅꯪ ꯑꯃꯨꯛ ꯑꯣꯏꯔꯦ ꯏꯆꯥꯅꯨꯄꯤ ꯐꯥꯗꯨꯅ ꯄꯨꯈꯤꯕꯁꯦ꯫ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯠꯇꯕ ꯇꯧꯗꯨꯅ ꯅꯄꯨꯟꯁꯤꯗꯨ ꯂꯣꯏꯁꯤꯜꯂꯒꯦ ꯈꯜꯂꯕ꯭ꯔꯥ? ꯅꯤꯡꯊꯧꯅ ꯊꯣꯛꯂꯤꯕꯁꯤꯡ ꯑꯁꯤ ꯇꯥꯔꯕꯗꯤ ꯅꯪ ꯆꯦꯟꯐꯝ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯈꯪꯉꯨ꯫ ꯑꯩ ꯍꯧꯖꯤꯛꯃꯛ ꯅꯤꯡꯊꯧꯗ ꯄꯥꯎ ꯑꯁꯤ ꯇꯝꯒꯦ꯫ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯃꯨ." ꯃꯤꯌꯥꯝꯅ ꯇꯣꯝꯊꯤꯟꯅ ꯃꯤꯅꯥ ꯐꯥꯗꯨꯅ ꯄꯨꯈꯤꯕꯅꯤ ꯈꯟꯗꯨꯅ ꯃꯈꯣꯏꯅ ꯆꯪꯁꯤꯜꯂꯒ ꯇꯣꯝꯊꯤꯟꯕꯨ ꯐꯥꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯒ ꯂꯥꯛꯇꯨꯅ ꯇꯣꯝꯊꯤꯟꯗ ꯍꯥꯏꯔꯤ, "ꯇꯣꯝꯊꯤꯟ ꯍꯥꯏꯕ꯭ꯔꯥ? ꯐꯠꯇꯕ ꯅꯨꯄꯥ, ꯅꯪꯁꯤ ꯇꯥꯏꯕꯪꯁꯤꯗ ꯍꯤꯡꯅꯤꯡꯗ꯭ꯔꯕ꯭ꯔꯥ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯤꯅꯥꯕꯨ ꯐꯥꯗꯨꯅ ꯄꯨꯔꯤꯕꯁꯦ? ꯍꯧꯖꯤꯛꯃꯛ ꯃꯥꯕꯨ ꯀꯗꯥꯏꯗ ꯊꯝꯃꯤ? ꯁꯦꯡꯅ ꯍꯥꯏꯌꯨ." ꯇꯣꯝꯊꯤꯟꯅ ꯅꯤꯡꯊꯧꯗ ꯍꯥꯏꯔꯛꯏ, "ꯏꯅꯤꯡꯊꯧ, ꯍꯧꯖꯤꯛ ꯐꯥꯎ ꯇꯣꯝꯊꯤꯟ ꯑꯩꯁꯤ ꯑꯆꯨꯝꯕꯗ ꯂꯦꯡꯗꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯏꯅꯤꯡꯊꯧ, ꯑꯆꯨꯝꯕꯅ ꯑꯔꯥꯟꯕꯅ ꯀꯅꯥꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯗ꯭ꯔꯤꯕ ꯅꯤꯡꯊꯧ ꯅꯪꯁꯤ ꯑꯋꯥꯕꯒꯤ ꯃꯁꯛꯅꯤ꯫ ꯑꯩꯅ ꯂꯩꯔꯤꯕ ꯂꯝꯗꯨꯗ ꯂꯥꯛꯇꯨꯅ ꯃꯤꯅꯥꯕꯨ ꯐꯥꯔꯤꯕ ꯅꯨꯄꯥꯗꯨ ꯃꯤꯅꯥꯒ ꯂꯩꯔꯝꯕ ꯊꯦꯡꯅꯒꯅꯤ꯫ ꯃꯇꯝꯗꯨꯗ ꯑꯩꯁꯤ ꯑꯆꯨꯝꯕ ꯆꯠꯄ ꯇꯣꯝꯊꯤꯟꯅꯤ ꯍꯥꯏꯕꯁꯤ ꯈꯪꯒꯅꯤ." ꯃꯇꯝꯗꯨꯗ ꯅꯤꯡꯊꯧꯅ ꯃꯅꯥꯏꯁꯤꯡ ꯊꯥꯗꯨꯅ ꯃꯤꯅꯥꯕꯨ ꯇꯣꯝꯊꯤꯟ ꯂꯩꯔꯤꯕ ꯂꯝꯗꯨꯗ ꯆꯠꯇꯨꯅ ꯃꯤꯅꯥ ꯑꯃꯁꯨꯡ ꯃꯥꯏꯕ ꯍꯦꯔꯥꯃꯣꯟ ꯄꯨꯔꯒ ꯂꯥꯛꯄꯗ ꯈꯨꯟꯒꯤ ꯃꯤꯌꯥꯝꯅ ꯑꯉꯛꯄ ꯄꯣꯛꯅꯔꯦ꯫ ꯃꯤꯅꯥꯗꯨ ꯃꯤꯔꯣꯟꯗꯨꯅ ꯑꯉꯥꯡ ꯎꯅꯅꯕꯒꯤ ꯃꯇꯝꯅꯤ꯫ ꯃꯈꯣꯏꯅ ꯍꯦꯛ ꯌꯧꯔꯛꯄꯗ ꯃꯤꯅꯥ ꯑꯉꯥꯡ ꯄꯣꯛꯈꯤ꯫ ꯃꯤꯅꯥꯒꯤ ꯃꯄꯥꯅ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯄꯥ ꯀꯅꯥꯅꯣ ꯍꯪꯈꯤ ꯃꯤꯅꯥꯗ, ꯑꯗꯨꯕꯨ ꯈꯨꯝꯈꯤꯗꯦ꯫ ꯇꯣꯝꯊꯤꯟꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯍꯥꯏꯌꯨ, ꯑꯉꯥꯡꯁꯤꯒꯤ ꯃꯄꯥ ꯅꯪꯂꯥ?" "ꯑꯩꯁꯤ ꯍꯨꯔꯥꯟꯕ ꯅꯠꯇꯦ꯫ ꯃꯗꯨꯗ ꯂꯩꯔꯦ ꯑꯉꯥꯡꯁꯤꯒꯤ ꯃꯄꯥ ꯍꯨꯔꯥꯟꯕ ꯃꯥꯏꯕ ꯍꯦꯔꯥꯃꯣꯟ." ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯗꯨ ꯃꯀꯣꯛ ꯄꯥꯏꯅꯗꯨꯅ ꯋꯥ ꯋꯥ ꯂꯥꯎꯅꯗꯨꯅ ꯅꯤꯡꯊꯧꯗ ꯃꯥꯏꯕ ꯍꯦꯔꯥꯃꯣꯟ ꯑꯃꯁꯨꯡ ꯃꯤꯅꯥꯕꯨ ꯆꯩꯔꯥꯛ ꯄꯤꯅꯕ ꯍꯥꯏꯈꯤ ꯑꯃꯁꯨꯡ ꯇꯣꯝꯊꯤꯟꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯥꯡꯈ꯭ꯔꯕ ꯃꯥꯒꯤ ꯂꯟ ꯊꯨꯝ ꯈꯨꯗꯤꯡꯃꯛ ꯄꯤꯕꯤꯅꯕ ꯇꯛꯁꯤꯟꯕꯤꯈꯤ꯫ ꯑꯗꯨꯕꯨ ꯇꯣꯝꯊꯤꯟꯅ "ꯍꯧꯈ꯭ꯔꯕꯗꯨꯗꯤ ꯑꯃꯨꯛ ꯍꯜꯂꯛꯄ ꯉꯝꯂꯔꯣꯏ. ꯑꯩꯒꯤ ꯀꯥꯏꯈ꯭ꯔꯕ ꯄꯨꯟꯁꯤ ꯃꯦꯟꯁꯤꯟꯕ ꯑꯃꯨꯛ ꯉꯝꯂꯔꯣꯏ. ꯂꯥꯏꯅ ꯇꯝꯕ ꯄꯨꯟꯁꯤꯅꯤ, ꯆꯠꯈ꯭ꯔꯁꯅꯨ." ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯃꯤꯌꯥꯝꯅ ꯇꯣꯝꯊꯤꯟꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯈꯤ꯫ ꯇꯣꯝꯊꯤꯟꯅ ꯉꯥꯛꯄꯤꯈꯤ ꯑꯃꯁꯨꯡ ꯃꯥꯅ ꯃꯥꯏꯕ ꯍꯦꯔꯥꯃꯣꯟ ꯑꯃꯁꯨꯡ ꯃꯤꯅꯥꯕꯨꯁꯨ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯈꯤ꯫